ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯅꯥꯊꯣꯏ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯅꯤꯡꯊꯦꯝ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯣꯟꯗ꯭ꯔꯪ ꯑꯃꯗ ꯀꯟꯅ ꯇꯥꯎꯔꯤꯉꯩ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯜ ꯂꯩꯕꯥꯛ ꯂꯩꯅ ꯂꯥꯛꯊꯔꯛꯏ꯫ "ꯅꯨꯄꯥ! ꯅꯨꯄꯥ! ꯃꯁꯤꯒꯤ ꯅꯨꯄꯥꯁꯤ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ? ꯉꯁꯥꯏ ꯑꯌꯨꯛ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗꯒꯤ ꯃꯃꯥꯡꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯁꯤꯗ ꯐꯝꯂꯒ ꯀꯔꯤ ꯃꯣꯟꯗ꯭ꯔꯪꯗꯅꯣ ꯃꯥꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯅꯨꯄꯥ! ꯅꯨꯄꯥ!" ꯊꯕꯥ ꯃꯥꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯒ ꯍꯥꯏꯔꯛꯏ꯫ "ꯏꯆꯦ, ꯇꯥꯔꯣꯏ ꯃꯥ. ꯏꯆꯦꯅ ꯐꯅ ꯀꯧꯔꯕꯁꯨ ꯁꯨꯡꯇꯥ ꯇꯥꯔꯣꯏ." "ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯏꯅꯥꯎ?" "ꯏꯆꯦ, ꯃꯣꯏ ꯇꯥꯗꯁꯦ ꯃꯅꯤꯡ ꯈꯨꯟꯒꯤ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯃꯅꯦ ꯀꯟꯅ ꯂꯨꯝꯃꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯑꯣꯏꯔꯝꯒꯅꯤ ꯃꯥꯅ ꯅꯣꯛꯐꯦꯠ ꯏꯆꯦꯅ ꯀꯧꯕꯒ ꯇꯥꯗꯈꯩ ꯃꯣꯟꯗ꯭ꯔꯪꯗ ꯇꯥꯎꯔꯤꯁꯤ." "ꯐꯩ, ꯑꯗꯨꯗꯤ ꯈꯪꯅꯤꯗꯅ ꯃꯥ. ꯂꯩꯕꯥꯛ ꯂꯩꯗꯤ ꯈꯪꯂꯣꯏꯗ꯭ꯔꯗꯣ? ꯅꯨꯄꯤꯒꯤ ꯋꯥꯈꯜꯗ ꯃꯣꯟꯗ꯭ꯔꯪꯒ ꯇꯧꯔꯗꯅ ꯍꯦ ꯍꯧꯖꯤꯛꯄꯨ ꯃꯄꯥ ꯈꯪꯗꯧꯅ ꯅꯨꯄꯤꯒꯤ ꯋꯥꯈꯜꯗ ꯅꯣꯛꯐꯦꯠ ꯇꯧꯗꯅ ꯃꯣꯟꯗ꯭ꯔꯪꯒ ꯇꯥꯎꯕꯒꯤ ꯃꯇꯝ ꯂꯥꯕ?" ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯁꯥꯎꯅ ꯂꯥꯛꯂꯒ ꯂꯩꯕꯥꯛ ꯂꯩꯅ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯦꯝꯕꯨ ꯄꯨꯈ꯭ꯔꯤꯗ ꯏꯟꯊꯔꯝꯃꯤ꯫ ꯅꯤꯡꯊꯦꯝ ꯄꯨꯈ꯭ꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯖꯣꯝ ꯂꯥꯎꯅ ꯇꯥꯁꯤꯜꯂꯗꯨꯅ ꯏꯈꯪ ꯈꯪꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯑꯁ, ꯂꯩꯕꯥꯛ, ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯣ? ꯍꯥ? ꯑꯉꯥꯡ ꯃꯆꯥ ꯃꯊꯣꯡ ꯆꯥꯗꯕꯗꯧꯅ ꯑꯩꯕꯨ ꯄꯨꯈ꯭ꯔꯤꯁꯤꯗ ꯏꯟꯊꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤ? ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯈ꯭ꯔꯕꯒꯦ? ꯍꯥ? ꯑꯩꯅ ꯀꯩꯗꯧꯈ꯭ꯔꯒꯦꯕ?" "ꯀꯔꯤꯒꯤ ꯑꯀꯥꯏꯕ ꯇꯧꯗꯅꯤ? ꯃꯣꯏ ꯇꯥꯗꯅ ꯑꯩ ꯂꯨꯍꯣꯡꯂꯛꯄ ꯏꯀꯨꯏ ꯀꯨꯏꯗꯅ ꯏꯅꯥꯎ ꯊꯕꯥ ꯑꯃꯨꯛ ꯄꯨꯁꯤꯜꯂꯛꯑꯦ꯫ ꯏꯅꯥꯎ ꯊꯕꯥ ꯄꯨꯁꯤꯜꯂꯛꯄ ꯀꯨꯏꯗ꯭ꯔꯤꯉꯩ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯅꯨꯄꯤ ꯑꯃꯒꯤ ꯋꯥꯈꯜꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯁꯤꯗ ꯅꯣꯛꯐꯦꯠꯀ ꯇꯧꯗꯅ ꯃꯣꯟꯗ꯭ꯔꯪꯗꯒ ꯇꯥꯎꯔꯒ ꯂꯩꯗꯅ." "ꯂꯩꯕꯥꯛ ꯂꯩ, ꯀꯅꯥꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯖꯤꯜꯂꯒꯦ ꯅꯉꯣꯟꯗ? ꯍꯥ? ꯑꯩꯗꯤ ꯁꯨꯝꯅ ꯁꯨꯝ ꯐꯝꯕꯅꯤꯅꯦ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯁꯤꯗ. ꯅꯨꯄꯤꯒꯤ ꯋꯥꯈꯜꯗ ꯃꯣꯟꯗ꯭ꯔꯪꯗ ꯇꯥꯎꯔꯒ ꯂꯩꯕ ꯅꯠꯇꯦꯅꯦ ꯑꯩ." "ꯍꯦꯛ ꯍꯥꯏꯖꯤꯟꯕꯨ." "ꯅꯨꯄꯥ, ꯅꯪ ꯑꯣꯏꯗꯕ ꯌꯥꯝ ꯉꯥꯡꯒꯅꯨꯀꯣ. ꯁꯟꯖꯦꯟ ꯅꯍꯥ ꯀꯩꯅ ꯆꯥꯕꯗꯣ ꯅꯪ ꯀꯥꯎꯗꯕ ꯐꯩ." "ꯑꯣꯏꯗꯤꯅꯦ, ꯁꯟꯖꯦꯟ ꯅꯍꯥꯁꯨ ꯅꯠꯆꯗꯦ, ꯑꯗꯨꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏ. ꯆꯠꯂꯣ ꯅꯊꯧ ꯇꯧꯔꯨꯁꯨ. ꯅꯨꯡꯉꯥꯏꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯁꯤꯗ ꯐꯝꯖꯔꯝꯕꯩꯁꯦ ꯅꯪꯅ ꯄ꯭ꯔꯞ ꯂꯥꯛꯑꯒ ꯄꯨꯈ꯭ꯔꯤꯗ ꯏꯟꯊꯔꯛꯇꯅ ꯂꯣꯏꯅ ꯆꯣꯠꯂꯦꯕꯁꯤ. ꯐꯤ ꯑꯀꯪꯕ ꯑꯝꯇ ꯍꯣꯡꯗꯣꯛꯈꯤꯒꯦ, ꯅꯠꯇ꯭ꯔꯗꯤ ꯁꯨꯝ ꯏꯪꯁꯤꯜꯂꯛꯑꯅꯤꯕ. ꯂꯩꯕꯥꯛ ꯂꯩ, ꯅꯪꯅꯦ ꯉꯥꯎꯁꯤꯟꯅꯒꯅꯨꯀꯣ. ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤꯅ ꯀꯣ, ꯅꯁꯥꯁꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯦꯕ ꯅꯪ." "ꯍꯣ, ꯐꯤ ꯍꯣꯡꯕ ꯆꯪꯈꯤꯕꯒ ꯌꯥꯔꯣꯏꯌꯦ, ꯈꯔ ꯉꯥꯡꯁꯤꯟꯅꯔꯝꯃꯒ." "ꯑꯩꯅ ꯀꯗꯥꯏ ꯉꯥꯡꯁꯤꯟꯅꯔꯒꯦ ꯂꯩꯕꯥꯛ ꯂꯩ ꯅꯪꯕꯣ? ꯅꯠꯇꯦ ꯑꯩꯕꯨ ꯑꯆꯣꯠꯄ ꯈꯣꯡꯒ꯭ꯔꯥꯎ ꯐꯨꯔꯤꯠꯁꯤꯒ ꯀꯩꯗꯧꯈꯣ ꯍꯥꯏꯕꯅꯣ? ꯍꯥ? ꯀꯩꯗꯧꯈꯣ ꯍꯥꯏꯔꯤꯅꯣꯕ? ꯊꯛ ꯅꯤꯛꯄ ꯃꯈꯩ ꯅꯇꯨꯡ ꯀꯣꯏꯏꯟꯅ ꯍꯥꯏꯔꯤꯕ꯭ꯔꯕ ꯑꯩꯁꯦ ꯍꯧꯖꯤꯛꯄꯣ?" "ꯍꯣ, ꯑꯩꯒꯤ ꯇꯨꯡꯗꯅꯦ ꯀꯣꯏꯏꯟ ꯏꯟꯅꯕꯤꯔꯛꯑꯣ ꯍꯥꯏꯕ ꯅꯠꯇꯤꯌꯦ. ꯌꯨꯝꯕꯨꯔꯦꯝꯕ ꯑꯃ ꯑꯣꯏꯅ ꯁꯤꯡ ꯌꯦꯟ ꯈꯥꯏꯕ, ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯇꯧꯕꯤꯌꯣ ꯍꯥꯏꯕ. ꯅꯣꯡ ꯑꯃ ꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯑꯃ ꯇꯥꯕ ꯐꯥꯎꯕ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯁꯤꯗ ꯐꯝꯂꯒ ꯂꯩꯕꯤꯔꯅꯨ ꯍꯥꯏꯕ, ꯈꯪꯂꯕ꯭ꯔꯥ? ꯅꯇꯨꯗꯤ ꯑꯎ ꯈꯨꯗꯤꯡ ꯂꯣꯟꯅꯤꯡꯉꯤꯅꯦ. ꯅꯇꯨꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯆꯥꯅꯤ ꯊꯛꯀꯅꯤꯗꯤ ꯈꯪꯗꯦꯅꯦ ꯅꯪ, ꯈꯪꯗꯦꯕ." "ꯑꯩꯅ ꯅꯣꯏ ꯂꯧꯔꯤꯁꯦ ꯀꯩꯗꯧꯅꯕꯅꯣ ꯑꯗꯨꯗꯤ? ꯍꯥ? ꯅꯣꯏꯅ ꯊꯣꯛꯄ ꯅꯣꯡꯃꯒꯤ ꯑꯩꯒꯤ ꯆꯥꯛ ꯆꯥꯛꯂꯨꯛ 2 ꯄꯨꯊꯣꯔꯛꯑꯣ. ꯑꯇꯩꯗꯤ ꯅꯣꯏꯒꯤ ꯊꯣꯛꯄꯅꯦ ꯑꯗꯨꯝ ꯇꯧ. ꯑꯗꯨꯒ ꯑꯃꯅ ꯑꯩꯉꯣꯟꯗꯅꯦ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯣꯝ ꯍꯥꯏꯔꯛꯀꯅꯨ, ꯈꯪꯂꯕ꯭ꯔꯥ?" "ꯀꯔꯤ ꯅꯨꯄꯥꯅꯣ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯕꯣ? ꯊꯕꯛ ꯁꯨꯕꯅ ꯃꯔꯣꯜ ꯑꯃ ꯇꯜꯂꯤꯕ, ꯅꯨꯄꯤꯅ ꯃꯔꯣꯜ ꯑꯃ ꯂꯣꯟꯅꯤꯡꯉꯤꯕ. ꯑꯩ ꯈꯣꯏꯗꯧꯁꯤ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯉꯤꯀꯣ ꯑꯩ. ꯏꯅꯥꯎ! ꯏꯅꯥꯎ!" "ꯅꯅꯥꯎ ꯅꯨꯄꯤ ꯀꯧꯔꯒ ꯑꯩꯅ ꯅꯨꯄꯤ ꯂꯣꯟꯅꯤꯡꯕꯒꯤ ꯏꯊꯤꯟꯁꯦ ꯃꯥꯡꯍꯟꯕ ꯉꯝꯂꯣꯏꯗ. ꯑꯩꯒꯤ ꯅꯨꯄꯤ ꯂꯩꯕꯥꯛ ꯂꯩ ꯅꯪꯕꯣ. ꯀꯥꯟꯅꯗꯦ. ꯑꯩꯒꯤ ꯑꯁꯣꯟ ꯐꯤꯁꯦ ꯍꯣꯡꯗꯣꯛꯂꯒ ꯀꯣꯏꯕ ꯑꯗꯨꯝ ꯆꯠꯂꯨꯒꯦꯗ." ꯊꯕꯥ ꯃꯆꯦꯅ ꯃꯥꯕꯨ ꯀꯧꯈꯤꯕꯗꯨꯗ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯍꯪꯂꯛꯏ꯫ "ꯏꯆꯦ, ꯑꯩꯕꯨ ꯀꯧꯕ꯭ꯔꯣ?" "ꯀꯧꯏ. ꯅꯪꯅ ꯉꯁꯥꯏ ꯃꯣꯏ ꯇꯥꯗꯅ ꯃꯅꯤꯡ ꯈꯨꯟꯒꯤ ꯂꯩꯁꯥꯕꯤ ꯅꯨꯄꯤ ꯑꯃ ꯂꯨꯝꯃꯦ ꯍꯥꯏꯕꯗꯣ ꯅꯪ ꯃꯁꯛ ꯈꯪꯕ꯭ꯔꯣ?" "ꯏꯆꯦ, ꯃꯁꯛꯇꯤ ꯈꯪꯗꯤꯌꯦ ꯑꯩꯗꯤ." "ꯑꯗꯨꯒ ꯀꯔꯝꯅ ꯅꯪꯅ ꯃꯣꯏ ꯇꯥꯗꯅ ꯃꯅꯤꯡ ꯈꯨꯟꯒꯤ ꯂꯩꯁꯥꯕꯤ ꯅꯨꯄꯤ ꯑꯃ ꯂꯨꯝꯕ ꯆꯠꯂꯤꯗꯤ ꯈꯪꯉꯤꯕ?" "ꯏꯆꯦ, ꯑꯩꯅ ꯈꯪꯕꯒꯤ ꯃꯔꯝꯗꯤ ꯃꯅꯤꯡ ꯈꯨꯜꯗ ꯑꯩꯒꯤ ꯏꯇꯥ ꯑꯃ ꯂꯩ. ꯃꯥꯅ ꯍꯥꯏꯔꯛꯄꯅꯤ ꯉꯔꯥꯡ ꯑꯩꯉꯣꯟꯗ." "ꯑꯣ, ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯏꯕꯥꯅꯤ ꯆꯠꯂꯨꯁꯤ. ꯑꯗꯨꯒꯅꯦ ꯅꯪꯒꯤ ꯅꯇꯥꯗꯨꯗ ꯂꯩꯁꯥꯕꯤꯗꯨꯒꯤ ꯃꯁꯛ ꯇꯥꯛꯍꯜꯂꯒꯅꯦ ꯃꯌꯨꯝꯗ ꯍꯦꯛꯇ ꯆꯠꯂꯨꯁꯤ. ꯑꯗꯨꯒ ꯊꯤꯅ ꯆꯩꯔꯨꯁꯤ ꯑꯩꯈꯣꯏꯅꯤ ꯆꯪꯗꯅ." "ꯍꯣꯏ ꯏꯆꯦ, ꯌꯥꯏꯌꯦ, ꯆꯠꯂꯨꯁꯤ." ꯅꯤꯡꯊꯦꯝ ꯄꯥꯈꯪ ꯁꯥꯗꯨꯅ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯂꯒ ꯃꯅꯤꯡ ꯈꯨꯟꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯅꯥꯇꯣꯝꯕꯤ ꯃꯥꯁꯨ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯅꯤꯡꯊꯦꯝ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯛꯇꯤ ꯂꯥꯛ ꯃꯥꯜꯂꯤ ꯃꯁꯤꯒꯤ ꯄꯥꯈꯪ ꯁꯥꯕꯁꯦ. ꯃꯁꯦ ꯑꯩꯕꯨꯗꯤ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕ ꯖꯥꯠꯅꯤ." "ꯀꯅꯥ ꯉꯥꯏꯔꯕꯅꯣ ꯂꯩꯁꯥꯕꯤ?" "ꯅꯤꯡꯊꯦꯝ ꯀꯧꯕ ꯄꯥꯈꯪ ꯁꯥꯕ ꯅꯨꯄꯤ ꯂꯣꯜꯂꯤꯈꯩ ꯅꯣꯛꯆꯕ ꯑꯃ ꯉꯥꯏꯔꯝꯃꯤꯅꯤ."
ꯍꯥꯏꯃꯟꯗ꯭ꯔꯗꯨꯗꯤ ꯅꯪꯁꯨ ꯀꯗꯥꯏꯗꯒꯤ ꯍꯥꯏꯃꯟꯕꯅꯣ ꯁꯤꯐꯥꯎꯗ ꯍꯥꯏꯃꯟꯗ꯭ꯔꯕꯅꯤ ꯈꯔ ꯋꯥꯠꯂꯕꯅꯤ ꯑꯗꯨꯗꯤ ꯅꯪ ꯑꯩꯅ ꯍꯥꯏꯕꯗꯣ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯁꯅꯥꯇꯣꯝꯕꯤ ꯌꯥꯕꯨꯗꯤ ꯌꯥꯔꯦ ꯑꯗꯨꯗ ꯇꯥꯅꯤꯡꯊꯦꯝ ꯅꯣꯏꯒꯤ ꯏꯆꯦ ꯑꯅꯤꯗꯨꯅ ꯍꯣꯔꯦꯟ ꯑꯩꯅ ꯅꯣꯏꯒꯤ ꯌꯨꯝꯗ ꯆꯪꯉꯛꯄ ꯀꯥꯟꯗ ꯐꯨꯔꯛꯑꯣꯏꯗ꯭ꯔꯣ ꯍꯌꯦꯡ ꯄꯪꯕꯤ ꯀꯔꯤꯒꯤ ꯐꯨꯗꯣꯏꯅꯣ ꯍꯥ ꯑꯩꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤꯔꯦꯅ ꯄꯨꯁꯤꯜꯂꯛꯄ ꯅꯨꯄꯤꯗ ꯃꯣꯏ ꯑꯅꯤꯅ ꯈꯨꯠ ꯊꯥꯕ ꯉꯝꯕꯒꯤ ꯍꯛ ꯂꯩꯇꯦꯀꯣ ꯑꯗꯨꯗꯤ ꯇꯥꯅꯤꯡꯊꯦꯝꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩꯁꯦ ꯏꯆꯦ ꯑꯅꯤꯗꯨꯅ ꯍꯦꯟꯖꯤꯟꯕ ꯉꯝꯂꯔꯣꯏꯀꯣ ꯉꯝꯃꯣꯏ ꯉꯝꯃꯣꯏ ꯃꯣꯏꯅ ꯐꯨꯒꯩꯅ ꯆꯪꯉꯁꯨꯅꯦ ꯑꯩꯅ ꯐꯨꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯨꯒꯤ ꯋꯥꯕꯨ ꯇꯥꯅꯤꯡꯊꯦꯝ ꯑꯗꯨꯗꯤ ꯆꯠꯍꯧꯔꯁꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯄꯥꯕ ꯎꯗ꯭ꯔꯤꯉꯩꯗ ꯅꯪꯉꯣꯟꯗ ꯂꯩꯇꯕ ꯌꯥꯗꯦ ꯑꯩ ꯄꯥꯈꯪꯗ ꯂꯩꯔꯨꯔꯕꯁꯨ ꯅꯪꯅ ꯂꯨꯅ ꯇꯧꯕꯤꯗꯧꯕ ꯑꯗꯨꯃꯥꯏꯅ ꯀꯅꯥꯅꯁꯨ ꯇꯧꯕꯤꯔꯛꯑꯣꯏꯕ ꯃꯇꯝꯁꯦ ꯉꯟꯕꯨꯗꯤ ꯉꯜꯂꯤ ꯍꯣꯏꯗ ꯑꯩꯒꯤ ꯏꯇꯥꯎ ꯑꯃꯒꯤ ꯌꯨꯝꯗ ꯀꯣꯛ ꯊꯩꯔꯨꯔꯒ ꯂꯣꯏꯔꯦꯗꯅ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯦ ꯍꯥꯏꯕ ꯂꯥꯛꯑꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯍꯧꯔꯁꯦꯕ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯄꯥꯕ ꯊꯣꯛꯂꯛꯄꯅ ꯍꯥꯜꯂꯅꯤ ꯍꯣꯏꯅꯦ ꯆꯠꯂꯁꯤ ꯑꯗꯣ ꯅꯪꯕꯨ ꯀꯔꯤ ꯀꯔꯤ ꯄꯨꯔꯛꯑꯒꯦ ꯑꯗꯨꯕꯨꯔꯣ ꯇꯥꯅꯤꯡꯊꯦꯝ ꯑꯩꯈꯣꯏ ꯄꯥꯕꯅ ꯁꯥꯕꯤꯕ ꯁꯅꯥꯁꯤꯡꯗꯣ ꯂꯣꯏꯅ ꯄꯨꯔꯛꯏ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯃꯣꯝꯄꯥꯛ ꯃꯈꯥꯗꯒꯤꯅꯦ ꯁꯦꯜ ꯈꯔꯁꯨ ꯄꯨꯔꯛꯏ ꯌꯥꯔꯦ ꯌꯥꯔꯦ ꯑꯗꯨ ꯄꯨꯔꯛꯑꯗꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯁꯅꯥꯇꯣꯝꯕꯤ ꯍꯣꯏ ꯇꯥꯅꯤꯡꯊꯦꯝ ꯕꯤꯖꯣꯏ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯍꯥꯏꯗꯨꯅ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯍꯦꯛ ꯇꯨꯝꯊꯕ ꯍꯧꯔꯛꯄꯒ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯌꯥ ꯑꯣꯏꯔꯞꯅ ꯃꯤꯅ ꯉꯔꯪ ꯉꯔꯪ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯑꯃ ꯁꯨꯝ ꯇꯥꯕꯗꯨꯗ ꯃꯥꯒꯤ ꯂꯤꯆꯩ ꯃꯔꯨ ꯀꯥꯕꯤꯗꯨ ꯄꯥꯏꯔꯗꯨꯅ ꯊꯣꯛꯂꯛꯏ ꯁꯥꯎꯅ ꯍꯥꯠꯇꯗꯤ ꯍꯥꯠꯂꯒꯦꯗ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯐꯝ ꯏꯔꯩ ꯂꯩꯇꯕꯒꯨꯝꯅ ꯉꯔꯪ ꯉꯔꯪ ꯉꯪꯂꯤꯕ ꯅꯨꯄꯥ ꯅꯨꯄꯤꯗꯣ ꯉꯦꯛ ꯄꯣꯊꯥꯒꯦ ꯇꯧꯕꯁꯤ ꯌꯦꯠꯄꯒꯤ ꯑꯥꯞꯄ ꯆꯩꯔꯥꯛ ꯄꯤꯒꯦꯕ ꯑꯩꯒꯤ ꯂꯤꯆꯩ ꯃꯔꯨ ꯀꯥꯕꯤꯁꯤꯅ ꯁꯥꯟꯊꯔꯒ ꯀꯤꯔ ꯃꯥꯜꯂꯤꯅꯤ ꯑꯩꯅ ꯂꯤꯆꯩꯒ ꯄꯥꯏꯔ ꯊꯣꯛꯂꯛꯄꯁꯤꯗ ꯀꯅꯥꯝꯇ ꯂꯩꯔꯝꯗ꯭ꯔꯦ ꯊꯣꯡꯒꯥꯜ ꯑꯁꯤꯗꯗꯤ ꯐꯔꯦꯗ ꯋꯥꯈꯜ ꯇꯥꯅ ꯑꯝꯇ ꯇꯨꯝꯂꯨꯈꯤꯒꯦ ꯉꯥꯏꯍꯥꯛꯇ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯁꯅꯥꯇꯣꯝꯕꯤꯗꯨꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯃꯗꯨꯒꯤ ꯂꯩꯁꯥꯕꯤꯗꯨꯅ ꯂꯩꯁꯥꯕꯤ ꯅꯠꯇꯕꯀꯣ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇ ꯂꯩꯔꯣꯏꯗꯕꯅꯤ ꯐꯔꯦꯗ ꯃꯥꯅ ꯃꯥꯒꯤ ꯊꯣꯛꯄ ꯑꯩꯗꯨꯝ ꯉꯥꯏꯍꯥꯛꯇ ꯇꯨꯝꯈꯤꯒꯦ ꯍꯌꯨꯝꯁꯤꯗꯕ ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯅꯥꯏ ꯕꯤꯖꯣꯏ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯉꯩ ꯇꯥꯏꯕꯪ ꯑꯣꯏꯕ ꯀꯅꯥꯝꯇꯅ ꯑꯌꯦꯠꯄ ꯄꯟꯕ ꯄꯤꯕꯤꯔꯛꯀꯅꯨꯀꯣ ꯑꯃꯨꯛ ꯂꯩꯕꯥꯛ ꯂꯩꯔꯝꯃꯗꯤ ꯊꯥꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯁꯅꯥꯇꯣꯝꯕꯤꯕꯨ ꯐꯨꯔꯒꯦ ꯈꯟꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯊꯕꯥꯒꯤ ꯃꯇꯥ ꯑꯗꯨꯅ ꯁꯅꯥꯇꯣꯝꯕꯤꯒꯤ ꯊꯣꯡꯒꯥꯜ ꯇꯥꯛꯂꯛꯄꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯁꯨꯝꯇ꯭ꯔꯤꯡ ꯆꯪꯂꯛꯂꯝꯃꯤ ꯏꯆꯦ ꯁꯅꯥꯇꯣꯝꯕꯤ ꯍꯥꯏꯕꯤ ꯇꯧ ꯉꯝꯕꯤꯗꯨꯒꯤ ꯃꯌꯨꯝꯅꯦꯅ ꯏꯇꯥꯃꯥꯂꯥꯅ ꯇꯥꯛꯂꯛꯂꯤꯕꯁꯤꯗꯤ ꯃꯤꯕꯨ ꯂꯩꯕ ꯃꯥꯟꯗꯦꯅꯦ ꯍꯣꯏꯅꯦ ꯏꯅꯥꯎ ꯌꯨꯝꯁꯤꯅ ꯆꯥꯎꯅ ꯁꯥꯖꯤꯜꯂꯒ ꯂꯩꯅꯕ ꯃꯤꯅ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯖꯥꯠꯂꯣ ꯅꯪ ꯑꯃꯨꯛꯇ ꯀꯧꯔꯒ ꯌꯦꯡꯉꯣ ꯍꯣꯏ ꯏꯆꯦ ꯅꯅꯥ ꯀꯧꯔꯒ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ ꯍꯣꯏ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ ꯂꯩꯔꯗꯤ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯣ ꯃꯄꯥꯟꯗ ꯋꯥ ꯑꯝꯇ ꯍꯪꯖꯒꯦ ꯀꯩꯅꯣꯅꯦ ꯑꯁꯨꯛ ꯀꯟꯅ ꯀꯧꯔꯕꯁꯤ ꯐꯥꯎꯕ ꯃꯤꯗꯤ ꯂꯥꯏꯔꯗꯅ ꯇꯨꯃꯤꯠ ꯐꯥꯎꯕ ꯑꯃꯠꯇ ꯄꯥꯏꯔꯛꯇ꯭ꯔꯤꯕꯁꯤꯕꯣ ꯏꯅꯥꯎ ꯅꯪꯅ ꯀꯧꯕꯗ ꯈꯨꯝꯂꯛꯇ꯭ꯔꯕꯅꯤꯅ ꯑꯩ ꯑꯃꯨꯛ ꯂꯥꯏꯕꯛ ꯌꯦꯡꯒꯦꯀꯣ ꯍꯣꯏ ꯏꯆꯦ ꯌꯦꯡꯕꯤꯌꯨ ꯏꯆꯦꯒꯤ ꯈꯣꯟꯖꯦꯜ ꯑꯌꯥꯛꯄꯗꯨꯅ ꯑꯃꯨꯛꯇ ꯂꯥꯛꯊꯕꯤꯌꯨ ꯍꯣꯏ ꯍꯣꯏ ꯏꯆꯦ ꯇꯧꯒꯦꯁꯦ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯂꯩꯔꯕꯗꯤ ꯑꯃꯨꯛꯇ ꯃꯄꯥꯟꯗ ꯊꯣꯛꯄꯤꯔꯣ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯌꯨꯝꯁꯤꯕꯣ ꯌꯨꯝꯁꯤꯗ ꯂꯩꯕ ꯃꯤꯈꯩ ꯂꯣꯏꯅꯒ ꯁꯤꯈ꯭ꯔꯕ ꯖꯥꯠꯂꯥ ꯕꯤꯖꯣꯏ ꯃꯅꯤꯡ ꯏꯪꯈꯣꯜꯗ ꯌꯨꯝꯄꯥꯛ ꯇꯧꯔꯝꯕꯗꯨ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯂꯣꯝꯗ ꯃꯤꯅ ꯀꯧꯕꯒꯨꯝ ꯇꯥꯈꯤꯕꯗꯨ ꯂꯥꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯃꯧ ꯅꯍꯥ ꯑꯅꯤ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯍꯪꯂꯛꯂꯝꯃꯤ ꯀꯅꯥ ꯍꯪꯕꯅꯣ ꯏꯕꯦꯝꯃ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯃꯧꯁꯨ ꯃꯥꯟꯗꯦꯅꯦ ꯅꯈꯣꯏ ꯑꯅꯤꯁꯦ ꯂꯩꯕꯥꯛ ꯂꯩꯅ ꯈꯨꯔꯥ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯃꯃꯥꯡꯈꯨꯜꯒꯤ ꯃꯧ ꯉꯥꯛꯇꯅꯤ ꯑꯣ ꯑꯗꯨꯅꯅꯤꯗꯅ ꯑꯩꯅ ꯃꯁꯛ ꯑꯃꯨꯛ ꯐꯥꯎꯕ ꯎꯗ꯭ꯔꯤ ꯈꯜꯂꯤꯁꯤꯗꯤ ꯑꯗꯣ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯅꯥ ꯍꯪꯕꯅꯣ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯁꯨꯝꯇ꯭ꯔꯤꯡ ꯆꯪꯂꯛꯂꯤꯕꯁꯤꯕꯣ ꯅꯠꯇꯦ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯩꯈꯣꯏ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯃꯥꯟꯅꯕꯤꯔꯣ ꯊꯕ ꯃꯆꯦꯗ ꯆꯤꯔꯣꯜ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯆꯨꯝꯗꯤ ꯆꯨꯝꯕ ꯃꯥꯜꯂꯤ ꯌꯨꯝꯁꯦ ꯁꯅꯥꯇꯣꯝꯕꯤ ꯇꯧ ꯉꯝꯕꯤꯗꯨꯒꯤ ꯍꯣꯏ ꯏꯅꯥꯎ ꯆꯨꯝꯂ ꯃꯥꯜꯂꯤ ꯏꯆꯦ ꯇꯧꯒꯦ ꯌꯦꯡꯉꯨꯀꯣ ꯈꯨꯔꯥꯒꯤ ꯏꯆꯥꯅꯨꯄꯤ ꯁꯅꯥꯇꯣꯝꯕꯤ ꯍꯥꯏꯔꯤꯗꯣ ꯑꯃꯨꯛꯇ ꯀꯧꯊꯣꯛꯄꯤꯔꯣ ꯑꯩꯈꯣꯏ ꯑꯅꯤ ꯃꯥꯒ ꯆꯞ ꯆꯥꯕꯤ ꯋꯥ ꯑꯃꯅꯦ ꯉꯥꯡꯅꯈꯤꯗꯕ ꯌꯥꯗ꯭ꯔꯦ ꯉꯁꯤ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯅꯈꯣꯏꯒ ꯇꯤꯟꯅꯕ ꯅꯃꯥꯟꯅꯕꯤꯕꯨ ꯃꯁꯛ ꯈꯪꯗꯕ꯭ꯔꯣ ꯅꯣꯏꯕꯣ ꯁꯅꯥꯇꯣꯝꯕꯤ ꯍꯥꯏꯔꯤꯕꯗꯣ ꯀꯔꯤꯅꯣꯅꯦ ꯑꯩꯕꯨ ꯀꯣꯛꯀ ꯉꯥꯎꯏꯅꯦ ꯅꯣꯏ ꯉꯥꯡꯉꯤꯗꯨꯕꯣ ꯈꯨꯔꯥ ꯀꯗꯥꯏꯗꯒꯤ ꯃꯥꯒ ꯇꯤꯟꯅꯕ ꯈꯪꯅꯕꯅꯣ ꯑꯩꯈꯣꯏꯕꯣ ꯑꯩꯈꯣꯏꯗꯤ ꯃꯥꯒ ꯇꯤꯟꯅꯗꯦ ꯃꯥ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯃꯁꯛ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯏ ꯑꯗꯨꯒ ꯀꯔꯝꯅ ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯁꯅꯥꯇꯣꯝꯕꯤꯕꯨ ꯊꯤꯔꯛꯂꯤꯕ ꯈꯨꯔꯥ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯅꯨꯄꯥ ꯑꯃꯒꯤ ꯅꯨꯄꯤꯅꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯣ ꯅꯨꯄꯤ ꯂꯣꯟꯕ ꯌꯥꯝꯅ ꯄꯥꯝꯖꯩ ꯅꯨꯄꯤꯕꯨ
ꯄꯪꯊꯥꯟꯕꯁꯨ ꯌꯥꯝ ꯍꯩ ꯐꯅꯦꯛꯄꯨ ꯁꯦꯠꯂꯕꯗꯤ ꯃꯥꯅ ꯎꯕꯗ ꯅꯨꯄꯤꯗꯣ ꯑꯗꯨꯝ ꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯏ ꯑꯗꯨꯅ ꯄꯨꯁꯤꯜꯂꯛꯇ꯭ꯔꯤꯉꯩꯗ ꯏꯆꯤꯟ ꯏꯅꯥꯎ ꯂꯥꯛꯇꯨꯅ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤ ꯀꯔꯤꯅꯣꯅꯦ ꯅꯈꯣꯏ ꯑꯅꯤꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯣ ꯑꯩꯗꯤ ꯋꯥꯈꯜ ꯇꯥꯕ ꯉꯝꯗ꯭ꯔꯦꯅꯦꯍꯦ ꯅꯨꯄꯤ ꯃꯆꯥꯁꯥ ꯊꯕꯥꯅ ꯈꯨꯔꯥ ꯅꯆꯥ ꯍꯥꯏꯖꯒꯦꯁꯦ ꯋꯥꯗꯣ ꯃꯃꯨꯠ ꯇꯥꯅ ꯈꯨꯔꯥꯒꯤ ꯏꯆꯥꯅꯨꯄꯤ ꯁꯅꯥꯇꯣꯝꯕꯤ ꯍꯥꯏꯔꯤꯕꯗꯨꯒꯅꯦ ꯑꯩꯈꯣꯏꯒꯤ ꯏꯄꯨꯔꯣꯏꯕ ꯅꯤꯡꯊꯦꯝꯒ ꯃꯔꯤ ꯂꯩꯅꯩ ꯑꯗꯨꯅ ꯃꯔꯤ ꯂꯩꯅꯔꯅꯨ ꯍꯥꯏꯗꯅ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤ ꯈꯨꯔꯥ ꯑꯩꯈꯣꯏ ꯑꯅꯤꯒꯤꯁꯦ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯏꯆꯥꯁꯥ ꯅꯈꯣꯏ ꯑꯅꯤꯅ ꯃꯥꯡꯖꯧꯅꯅ ꯍꯥꯟꯅ ꯈꯪꯂꯗꯨꯅ ꯈꯨꯔꯥꯗ ꯍꯥꯏꯔꯛꯄꯁꯦ ꯈꯨꯔꯥꯅꯦ ꯍꯣꯔꯦꯟ ꯏꯆꯥꯅꯨꯄꯤ ꯁꯅꯥꯇꯣꯝꯕꯤꯅꯅꯦ ꯌꯨꯝꯗ ꯍꯜꯂꯛꯄꯒ ꯈꯨꯔꯥ ꯋꯥꯔꯛꯂꯒꯦꯀꯣ ꯍꯣꯏ ꯈꯨꯔꯥ ꯑꯗꯨꯗꯤ ꯅꯆꯥꯁꯤꯡ ꯑꯃꯨꯛ ꯍꯟꯖꯈ꯭ꯔꯒꯦ ꯍꯣꯏ 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 ꯂꯩꯕꯥꯛ ꯂꯩꯅ ꯑꯗꯨꯒꯅꯦ ꯈꯨꯔꯥ ꯃꯁꯤꯃꯁꯨ ꯍꯥꯏꯕꯤꯌꯨ ꯁꯅꯥꯇꯣꯝꯕꯤꯗ ꯃꯤꯒꯤ ꯅꯨꯄꯤ ꯑꯅꯤ ꯂꯩꯔꯕ ꯅꯨꯄꯥꯗꯣ ꯑꯗꯨꯛ ꯍꯛꯅꯁꯨ ꯄꯥꯝꯂꯨꯅꯨ ꯍꯥꯏꯗꯅ ꯂꯩꯕꯥꯛ ꯆꯥꯎꯏ ꯄꯥꯈꯪ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ ꯍꯥꯏꯅꯅꯦ ꯃꯌꯥꯝ ꯃꯔꯛꯇꯨꯗꯒꯤ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯒ ꯂꯩꯕꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯕꯤꯌꯨꯀꯣ ꯈꯨꯔꯥ ꯍꯣꯏ ꯍꯣꯏ ꯍꯥꯏꯒꯦ ꯈꯨꯔꯥ ꯍꯥꯏꯒꯦ ꯑꯁ ꯑꯣꯟꯊꯣꯛꯅꯤ ꯀꯥꯏꯈ꯭ꯔꯦꯗ ꯏꯃꯥꯅ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯃꯤꯅꯤ ꯏꯊꯛꯇ ꯋꯥ ꯉꯥꯡꯕꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯏꯀꯥꯏꯕ ꯅꯪꯕꯁꯨ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯈꯪꯉꯤꯗꯅ ꯉꯁꯤꯗꯤ ꯁꯅꯥꯇꯣꯝꯕꯤꯅ ꯏꯄꯥꯒꯤ ꯂꯩꯆꯩ ꯃꯔꯨ ꯀꯥꯕꯤꯁꯤꯒꯤ ꯃꯍꯥꯎ ꯇꯪꯍꯟꯒꯦꯗꯅ ꯉꯁꯤꯗꯤ ꯅꯪ ꯇꯥꯅꯤꯡꯊꯦꯝ ꯅꯣꯏ ꯌꯨꯝꯗ ꯆꯪꯉꯁꯤ ꯂꯥꯛꯑꯣꯕ ꯑꯩ ꯀꯥꯡ ꯌꯥꯝ ꯆꯤꯛꯑꯦ ꯍꯥꯏꯕ ꯑꯁ ꯏꯁꯥꯁꯦ ꯀꯥꯡꯅ ꯆꯤꯛꯄꯗ ꯃꯊꯥ ꯄꯣꯝꯃꯤ ꯇꯨ ꯍꯣꯏ ꯆꯪꯉꯁꯤ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪꯗꯤ ꯂꯩꯈꯤꯁꯤ ꯍꯣꯔꯦꯟ ꯅꯆꯦ ꯑꯅꯤꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯐꯥꯗꯣꯛꯅꯕ ꯉꯝꯗꯅꯕ ꯑꯁ ꯇꯥꯅꯤꯡꯊꯦꯝ ꯅꯪ ꯁꯤꯗꯤ ꯅꯨꯄꯥ ꯌꯥꯝ ꯊꯣꯛꯇꯦꯅ ꯉꯁꯥꯏꯅ ꯋꯥ ꯑꯃ ꯍꯧꯖꯤꯛꯅ ꯋꯥ ꯑꯃ ꯑꯩ ꯁꯨꯝ ꯁꯥꯎꯅꯤꯡꯉꯦꯀꯣ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯁꯅꯥꯇꯣꯝꯕꯤ ꯅꯪꯕꯣ ꯉꯁꯥꯏꯗꯤ ꯇꯥꯅꯤꯡꯊꯦꯝꯅ ꯏꯆꯦ ꯑꯅꯤꯗꯣ ꯐꯨꯒꯅꯤ ꯍꯥꯏꯔꯒ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯐꯥꯗꯣꯛꯅꯕ ꯉꯝꯗꯅꯕ ꯍꯥꯏꯔꯤꯗꯣ ꯑꯗꯨ ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ ꯍꯩ ꯑꯄꯪꯕꯤ ꯑꯩꯅ ꯍꯥꯏꯕꯗꯤꯅꯦ ꯁꯤ ꯉꯁꯤ ꯑꯩꯈꯣꯏ ꯑꯅꯤ ꯆꯦꯜꯂꯤꯅꯦ ꯍꯥꯏꯗꯨꯅ ꯉꯟꯇꯥ ꯌꯨꯝꯗ ꯆꯪꯂꯕꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯌꯨꯝꯗ ꯆꯪꯉꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯕꯗꯤ ꯃꯥꯡꯖꯕꯁꯤ ꯀꯅꯥꯗꯅꯣ ꯀꯅꯥꯗꯅꯣꯕ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯤ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛꯇꯪꯒ ꯂꯩꯔꯁꯤ ꯅꯪꯅ ꯅꯃꯥꯟꯅꯕꯒꯤ ꯌꯨꯝꯗ ꯊꯩꯅꯤ ꯍꯥꯏꯔꯒ ꯊꯩꯁꯨ ꯊꯩꯗꯦ ꯁꯅꯥꯇꯣꯝꯕꯤ ꯅꯪꯕꯨ ꯑꯁꯨꯛ ꯄꯪꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯁꯦ ꯑꯩ ꯍꯥꯏꯒꯦꯁꯦ ꯑꯩꯅ ꯅꯪꯁꯦ ꯑꯩꯒꯤ ꯃꯔꯨꯞꯀꯤ ꯌꯨꯝꯗ ꯊꯩꯔꯕꯗꯤ ꯃꯈꯣꯏꯅ ꯅꯆꯦ ꯑꯅꯤꯗ ꯄꯥꯎ ꯄꯤꯈ꯭ꯔꯕꯗꯤ ꯃꯥꯡꯖꯕꯁꯤ ꯀꯅꯥꯗꯅꯣ ꯍꯣꯏꯅꯦ ꯇꯥꯅꯤꯡꯊꯦꯝ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯤ ꯐꯔꯁꯤ ꯉꯥꯏꯔꯁꯤ ꯇꯥꯅꯤꯡꯊꯦꯝꯅ ꯉꯥꯏꯁꯦ ꯍꯥꯏꯕ ꯃꯇꯝꯗꯨ ꯐꯥꯎꯕ ꯑꯗꯨꯒ ꯆꯪꯂꯁꯤ ꯏꯔꯦꯟꯖꯅ ꯑꯗꯨꯃꯥꯏꯅ ꯉꯁꯥꯏꯅ ꯌꯥꯔꯗꯤ ꯐꯔꯣꯏꯗ꯭ꯔꯗꯣ ꯑꯗꯨ ꯉꯥꯏꯈꯣꯅꯤ ꯅꯪꯕꯨ ꯅꯪꯅ ꯉꯁꯥꯏ ꯄꯨꯔꯛꯈꯤꯕ ꯁꯦꯜ ꯁꯅꯥ ꯌꯥꯎꯔꯤꯕ ꯑꯝꯇ ꯌꯦꯡꯉꯨ ꯇꯥꯍꯧꯔꯝꯗꯅꯕꯀꯣ ꯑꯃꯨꯛ ꯑꯁ ꯍꯣꯏ ꯌꯥꯎꯖꯔꯤꯌꯦ ꯄꯥꯈꯠꯄꯤꯒꯅꯣ ꯂꯩꯕꯥꯛ ꯂꯩꯔꯝꯃꯗꯤ ꯊꯥꯕ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯤ ꯆꯥꯊꯣꯛꯂꯝꯃꯤ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯦꯝꯕꯨ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯝꯂꯒ ꯂꯥꯛꯃꯟꯗꯕꯗꯨꯗ ꯏꯆꯦ ꯃꯣꯏ ꯇꯥꯗꯗꯣ ꯀꯩꯗꯧꯔꯒ ꯂꯩꯔꯤꯕꯖꯥꯠꯅꯣ ꯑꯁꯨꯛ ꯊꯦꯡꯂꯕꯁꯤ ꯐꯥꯎꯕꯕꯣ ꯈꯪꯗꯦꯅꯤ ꯏꯅꯥꯎ ꯑꯩꯁꯨ ꯅꯍꯥꯟ ꯃꯈꯩꯗꯤ ꯉꯟꯇꯥ ꯍꯟꯖꯤꯜꯂꯛꯄꯅꯤ ꯉꯁꯤꯗꯤ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯣ ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯣꯛꯂꯒ ꯌꯦꯡꯉꯨꯁꯤꯔꯣ ꯏꯆꯦ ꯕꯥꯏꯅꯦ ꯌꯦꯡꯒꯨꯝꯁꯤꯗ ꯏꯅꯥꯎ ꯋꯥꯅꯕꯅꯦ ꯑꯩꯈꯣꯏ ꯑꯅꯤ ꯑꯗꯨꯗꯤ ꯏꯆꯦ ꯃꯥꯡꯒꯣꯟꯗ ꯐꯝꯂꯒ ꯉꯥꯏꯔꯨꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯊꯕꯥ ꯑꯃꯗꯤ ꯂꯩꯕꯥꯛ ꯂꯩ ꯋꯥꯔꯤ ꯁꯥꯟꯅꯔꯗꯨꯅ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯦꯝꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯕ ꯃꯇꯨꯡ ꯅꯤꯡꯊꯦꯝ ꯍꯜꯂꯛꯂꯝꯃꯤ ꯏꯆꯦ ꯃꯣꯏ ꯇꯥꯗꯁꯦ ꯍꯧꯖꯤꯛꯇ ꯂꯥꯛꯑꯦꯗꯣ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯃꯈꯣꯡꯁꯦ ꯀꯟꯅ ꯊꯥꯡꯒ ꯆꯠꯄꯁꯤ ꯌꯥꯗꯕꯒꯤ ꯃꯑꯣꯡꯗ ꯇꯞꯅ ꯊꯥꯡꯂꯒ ꯂꯥꯛꯏꯁꯤꯕꯣ ꯅꯠꯇꯦ ꯃꯥꯒꯤꯁꯤꯕꯨ ꯀꯩꯅꯥ ꯈꯣꯡꯊꯥꯡ ꯇꯝꯂꯤꯕ ꯀꯥꯏꯗꯣ ꯑꯣꯏꯔꯕ ꯖꯥꯠꯂꯃꯤ ꯏꯅꯥꯎ ꯅꯪꯕꯣ ꯈꯪꯗꯦ ꯏꯆꯦ ꯉꯁꯤꯗꯤ ꯃꯣꯏ ꯇꯥꯗꯁꯦ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯦ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯀꯔꯤꯕꯨ ꯇꯧꯔꯝꯗꯣꯏꯅꯣ ꯃꯥꯅꯕꯣ ꯍꯜꯂꯛꯂꯒ ꯆꯥꯛ ꯍꯥꯏꯔꯅꯤ ꯌꯦꯡꯉꯣ ꯑꯗꯨꯕꯨꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯏꯆꯦ ꯁꯣꯏꯗ꯭ꯔꯦꯗꯅ ꯑꯩ ꯉꯁꯤꯗꯤ ꯃꯉꯣꯜꯗ ꯉꯥꯏꯔꯒ ꯍꯦꯛꯇ ꯂꯩꯔꯝꯃꯦꯕ ꯃꯈꯣꯏꯅꯤꯁꯤ ꯍꯧꯅꯔꯒ ꯇꯥꯅꯤꯡꯊꯦꯝ ꯀꯩꯗꯧꯔꯒꯦ ꯆꯠꯂꯤꯕꯗꯨꯕꯣ ꯃꯥꯡꯗ ꯆꯠꯇꯈꯩ ꯃꯅꯤꯡꯗ ꯁꯨꯝ ꯍꯜꯂꯛꯏꯗꯨꯕꯨ ꯀꯩꯅꯣ ꯁꯅꯥꯇꯣꯝꯕꯤ ꯅꯪꯅꯗꯤ ꯑꯩꯉꯣꯟꯗ ꯂꯩꯕ ꯐꯪꯂꯗꯕꯅꯤ ꯍꯥꯏꯗꯅ ꯅꯨꯡꯉꯥꯏꯖꯔꯤꯕ ꯍꯔꯥꯎꯖꯔꯤꯕ ꯑꯩꯅꯗꯤ ꯄꯥꯈꯠꯇꯅ ꯃꯤꯍꯨꯜꯒꯁꯤ ꯌꯥꯎꯗ꯭ꯔꯦ ꯆꯠꯂꯣ ꯇꯥꯅꯤꯡꯊꯦꯝ ꯑꯁ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯦ ꯍꯥꯏꯕꯅꯤ ꯑꯩꯕꯣ ꯁꯅꯥꯇꯣꯝꯕꯤ ꯏꯕꯦꯝꯃ ꯅꯪ ꯁꯤꯗꯤꯕ ꯀꯔꯤꯝꯇ ꯈꯪꯗꯦꯗꯀꯣ ꯍꯧꯖꯤꯛꯄꯨ ꯅꯪꯕꯨ ꯇꯨꯝꯅꯤꯡꯕꯒ ꯆꯪꯂꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯇꯥꯅꯤꯡꯊꯦꯝ ꯅꯪ ꯇꯨꯝꯅꯤꯡꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯇꯨꯝꯅꯤꯡꯉꯦ ꯈꯪꯂꯕ꯭ꯔꯣ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯌꯨꯝꯗꯗꯤ ꯆꯥꯛ ꯇꯣꯛꯂꯒ ꯇꯨꯝꯕꯒꯤ ꯃꯇꯝ ꯑꯣꯏꯔꯕꯅꯤ ꯈꯪꯉꯕ ꯊꯕꯥ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯏ
ꯃꯣꯏ ꯇꯥꯗ ꯀꯔꯤꯅꯣ ꯅꯈꯣꯡꯗꯨꯕꯨ ꯑꯗꯨꯝ ꯇꯞꯅ ꯊꯥꯡꯂꯒ ꯂꯥꯛꯂꯤꯕꯗꯨꯕꯣ ꯅꯠꯇꯦ ꯃꯣꯏ ꯇꯥꯗꯒꯤ ꯈꯣꯡꯗꯨꯕꯨ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯌꯥꯡꯅ ꯊꯥꯡꯕ ꯉꯝꯖꯗ꯭ꯔꯕ ꯍꯥꯏꯕ ꯉꯝꯃꯤꯗ ꯂꯩꯕꯥꯛ ꯂꯩ ꯅꯪꯅ ꯉꯥꯡꯒꯟꯈꯤꯕꯁꯤꯅꯕꯀꯣ ꯅꯪꯅ ꯉꯥꯡꯈꯤꯕꯁꯤꯅꯅꯦ ꯉꯥꯡꯒꯟꯕ ꯅꯠꯇꯤꯌꯦ ꯍꯧꯖꯤꯛꯁꯦ ꯃꯇꯝꯁꯤ ꯌꯧꯔꯕꯅꯦ ꯈꯪꯉꯦ ꯑꯩꯁꯨ ꯈꯪꯉꯗꯤ ꯅꯈꯣꯡꯗꯣ ꯀꯣꯛ ꯌꯥꯝꯅ ꯊꯥꯡꯂꯒ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ ꯊꯕ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯦꯝꯒꯤ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯃ ꯏꯟꯅꯔꯛꯂꯤꯕꯗꯨ ꯊꯥꯕꯜ ꯃꯉꯥꯜ ꯑꯗꯨꯗ ꯎꯔꯗꯨꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯃꯣꯏ ꯇꯥꯗꯒꯤ ꯃꯅꯤꯡꯗ ꯅꯨꯄꯤ ꯑꯃ ꯏꯟꯅꯔꯒ ꯂꯥꯛꯏ ꯍꯥ ꯅꯨꯄꯤ ꯑꯃ ꯏꯟꯅꯔꯛꯑꯦ ꯍꯥꯏꯕ ꯅꯤꯡꯊꯦꯝ ꯃꯀ꯭ꯂꯥꯝꯗ ꯍꯣꯠꯆꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ ꯂꯩꯕꯥꯛ ꯂꯩ ꯊꯕ ꯅꯈꯣꯏ ꯑꯅꯤ ꯁꯥꯎꯔꯛꯀꯅꯨꯀꯣ ꯑꯩ ꯋꯥ ꯍꯥꯏꯒꯦꯕ ꯑꯩꯅ ꯉꯁꯤ ꯄꯨꯔꯛꯂꯤꯕ ꯅꯨꯄꯤꯁꯦ ꯑꯁꯤꯁꯨ ꯅꯈꯣꯏꯒꯤ ꯅꯅꯥꯎꯅꯤ ꯑꯗꯨꯅ ꯅꯈꯣꯏ ꯑꯍꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯃꯤꯟꯅꯧꯀꯣ ꯊꯕꯥ ꯁꯥꯎꯅ ꯀꯔꯤꯅꯣ ꯃꯣꯏ ꯇꯥꯗꯅ ꯅꯨꯄꯤ ꯑꯃ ꯄꯨꯁꯤꯜꯂꯛꯂꯒ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯋꯥ ꯃꯌꯥꯝ ꯍꯥꯏꯔꯤꯕꯗꯨꯕꯣ ꯊꯕꯥ ꯁꯥꯎꯔꯅꯨꯁꯦ ꯅꯪꯒꯤ ꯅꯨꯄꯥ ꯅꯤꯡꯊꯦꯝ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯅꯨꯄꯤ ꯃꯌꯥꯝ ꯂꯣꯜꯂꯨ ꯍꯥꯏꯗꯅ ꯇꯝꯂꯝꯂꯕꯅꯤ ꯈꯟꯗꯣꯛ ꯀꯔꯤ ꯂꯥꯏꯕꯛꯇꯒ ꯇꯥꯏꯁꯤꯟꯅꯕꯤꯅꯨꯗ ꯃꯣꯏ ꯇꯥꯗ 이생 ꯁꯦꯡꯅ ꯑꯩ ꯅꯨꯄꯤ ꯌꯥꯝ ꯂꯣꯟꯅꯤꯡꯉꯦ ꯍꯥꯏꯒꯦꯒ ꯍꯥꯏꯕꯤꯌꯨ ꯃꯗꯨ ꯅꯠꯇꯗꯅ ꯂꯥꯏꯕꯛꯇ ꯇꯥꯏꯁꯤꯜꯂꯒ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯕꯤꯒꯅꯨ ꯍꯣꯏꯅꯦ ꯑꯗꯨꯃꯥꯏꯅ ꯅꯣꯏ ꯑꯅꯤꯅ ꯅꯪꯒꯤ ꯅꯨꯄꯥ ꯑꯩꯒꯤ ꯑꯄꯥꯝꯕ ꯈꯪꯕꯤꯔꯗꯤ ꯐꯔꯦꯗꯅ ꯑꯗꯣ ꯃꯣꯏ ꯇꯥꯗ ꯅꯪꯁꯤ ꯀꯔꯝ ꯉꯥꯡꯅꯗꯣꯏꯅꯣ ꯊꯕ ꯃꯈꯣꯡ ꯊꯤꯟꯗꯨꯅ ꯀꯞꯂꯝꯃꯤ ꯂꯩꯕꯥꯛ ꯂꯩꯃꯥꯁꯨ ꯑꯁꯨꯝ ꯈꯟꯖꯤꯜꯂꯨꯔꯒ ꯑꯣꯏꯔꯔꯣꯏ ꯈꯜꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯐꯔꯦꯁꯦ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯑꯃꯨꯛ ꯍꯪꯒꯠꯇꯨꯅ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛꯂꯨꯕ ꯌꯥꯔꯣꯏ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯃꯤꯟꯅꯔꯁꯤꯀꯣ ꯉꯁꯤꯗꯒꯤ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯉꯁꯤ ꯃꯣꯏ ꯇꯥꯗꯅ ꯄꯨꯔꯛꯂꯤꯕ ꯅꯨꯄꯤ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯣꯏ ꯇꯥꯗꯅ ꯄꯨꯔꯛꯄ ꯊꯣꯛꯂꯕꯗꯤꯅꯦ ꯃꯧ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯪꯗꯅ ꯃꯣꯏ ꯇꯥꯗꯕꯨ ꯋꯥꯈꯜ ꯇꯥꯅ ꯋꯥꯔꯛꯄꯗ ꯃꯣꯏ ꯇꯥꯗꯅ ꯀꯔꯤꯁꯨ ꯍꯥꯏꯗꯕ ꯌꯥꯕ꯭ꯔꯥ ꯌꯥꯏꯅꯦ ꯊꯕꯥꯅ ꯌꯥꯏ ꯏꯆꯦ ꯅꯪꯒꯤ ꯋꯥꯗꯣ ꯅꯨꯄꯤ ꯂꯣꯜꯂꯤꯒꯦ ꯍꯔꯥꯎꯕ ꯅꯨꯄꯥ ꯑꯃꯒꯤꯅꯦ ꯅꯨꯄꯤ ꯑꯣꯏꯔꯨꯗꯅ ꯊꯃꯣꯏꯁꯦ ꯆꯥꯛꯇꯤ ꯆꯥꯛꯈ꯭ꯔꯦꯗꯀꯣ ꯑꯩ ꯏꯅꯥꯎ ꯑꯗꯨꯅꯤ ꯅꯪꯅ ꯑꯃꯨꯛ ꯉꯁꯤ ꯃꯣꯏ ꯇꯥꯗꯅ ꯁꯅꯥꯇꯣꯝꯕꯤ ꯄꯨꯁꯤꯜꯂꯛꯄꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯑꯗꯨꯃꯥꯏꯅꯅꯦ ꯉꯁꯤ ꯑꯩꯅꯁꯨꯅꯦ ꯃꯣꯏ ꯇꯥꯗꯅ ꯅꯪ ꯃꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯛꯄ ꯅꯨꯃꯤꯠꯇꯨꯗ ꯅꯨꯡꯉꯥꯏꯈꯤꯗꯦ ꯁꯅꯥꯇꯣꯝꯕꯤꯅ ꯏꯆꯦ ꯑꯗꯨꯗꯤ ꯏꯃꯨꯡ ꯆꯪꯉꯁꯤ ꯅꯅꯥꯎ ꯇꯣꯝꯅꯤꯡꯕ ꯅꯨꯃꯤꯠꯁꯦ ꯄꯥꯡꯉꯣ ꯍꯥꯏꯕ ꯌꯥꯔꯛꯇ꯭ꯔꯦ ꯏꯆꯦ ꯂꯩꯕꯥꯛ ꯂꯩꯅ ꯁꯅꯥꯇꯣꯝꯕꯤ ꯅꯪꯗꯤ ꯅꯌꯨꯝꯗꯒ ꯑꯃꯠꯇ ꯇꯨꯝꯂꯛꯇ꯭ꯔꯕꯣ ꯆꯦꯜꯂꯅꯤ ꯍꯥꯏꯗꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯤꯉꯩꯗ ꯏꯆꯦ ꯆꯦꯜꯂꯅꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯗ ꯇꯨꯝꯗꯕ ꯅꯠꯇꯤꯌꯦ ꯑꯩꯈꯣꯏ ꯄꯥꯕꯅ ꯑꯩꯅ ꯆꯦꯜꯂꯕ ꯃꯇꯨꯡ ꯉꯥꯡꯒꯗꯕꯗꯣ ꯑꯗꯨ ꯈꯟꯕꯗ ꯇꯨꯝꯗꯕꯅꯤ ꯊꯕꯥꯅ ꯁꯅꯥꯇꯣꯝꯕꯤ ꯅꯪꯁꯦ ꯃꯣꯏ ꯇꯥꯗꯁꯤ ꯄꯥꯝꯕꯗꯤ ꯐꯖꯅ ꯄꯥꯝꯕ ꯖꯥꯠꯅꯤꯍꯦ ꯅꯣꯏꯒꯤ ꯄꯥꯕꯅ ꯉꯥꯡꯅꯤ ꯈꯪꯅ ꯂꯩꯔꯛꯏꯁꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯏꯆꯦ ꯄꯥꯝꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯒꯗꯕ ꯅꯨꯄꯥꯕꯨ ꯂꯥꯏꯅ ꯄꯤꯔꯗꯕꯣ ꯄꯤꯅꯤ ꯅꯪ ꯂꯥꯏꯅ ꯐꯕ ꯅꯨꯄꯥ ꯑꯃꯅꯦ ꯍꯌꯦꯡ ꯂꯩꯔꯛꯂꯕ ꯀꯥꯟꯗ ꯈꯪꯒꯅꯤ ꯂꯥꯎ ꯆꯪꯉꯁꯤ ꯏꯃꯨꯡꯗ ꯍꯣꯏ ꯏꯆꯦ ꯕꯤꯖꯣꯏ ꯃꯆꯥꯅꯨꯄꯤꯅ ꯉꯔꯥꯡ ꯍꯜꯂꯛꯇꯕꯗꯨꯗ ꯁꯥꯎꯅ ꯉꯔꯥꯡ ꯂꯩꯕꯥꯛ ꯂꯩ ꯑꯃꯗꯤ ꯊꯕꯥꯅ ꯍꯥꯏꯔꯝꯕ ꯂꯩꯀꯥꯏꯗꯨ ꯂꯥꯛꯇꯨꯅ ꯅꯤꯡꯊꯦꯝꯒꯤ ꯌꯨꯝ ꯍꯪꯗꯨꯅ ꯊꯤꯔꯛꯂꯝꯃꯤ ꯁꯅꯥꯇꯣꯝꯕꯤ ꯃꯄꯥꯅ ꯊꯣꯡꯒꯥꯟꯗꯒꯤ ꯆꯪꯂꯛꯄ ꯎꯕꯗ ꯇꯨꯂꯁꯤꯕꯣꯡ ꯋꯥꯏ ꯇꯩꯔꯝꯕꯗꯨ ꯊꯅꯝꯂꯒ ꯄꯥꯈꯠꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯒ ꯃꯁꯤ ꯑꯅꯤꯗ ꯍꯥꯏꯔꯝꯃꯤ ꯏꯆꯦ ꯑꯩꯈꯣꯏ ꯄꯥꯕ ꯂꯥꯛꯍꯧꯔꯦ ꯏꯆꯦ ꯂꯩꯕꯥꯛ ꯂꯩꯅ ꯏꯅꯥꯎ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯣꯏ ꯄꯥꯕ ꯂꯥꯛꯑꯦ ꯍꯥꯏꯔꯒ ꯑꯗꯨꯛ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏꯗꯤ ꯏꯆꯦ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯈꯨꯐꯨ ꯌꯥꯝ ꯊꯤꯕꯅꯦ ꯍꯥꯏꯕ ꯑꯗꯨꯅ ꯏꯆꯦ ꯅꯈꯣꯏꯅꯤꯅ ꯑꯩꯕꯨ ꯄꯥꯕꯒꯤ ꯃꯈꯨꯠꯇꯒꯤ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣꯕ ꯄꯥꯕꯅ ꯍꯦꯛꯇ ꯄꯪꯐꯨꯗ ꯐꯨꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯏꯅꯥꯎ ꯅꯪꯕꯨ ꯑꯗꯨꯅ ꯄꯥꯈꯠꯀꯅꯨꯁꯤ ꯏꯆꯦ ꯂꯩꯔꯤꯕꯁꯤꯗꯤ ꯏꯆꯦ ꯑꯩꯈꯣꯏ ꯄꯥꯕꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗꯕꯅꯦ ꯍꯥꯏꯕ ꯃꯥꯗꯤ ꯈꯨꯠꯅ ꯃꯥꯡ ꯊꯥꯕꯅꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩ ꯄꯣꯛꯄꯅꯤ ꯁꯣꯏꯗꯅ ꯊꯕꯥꯅ ꯏꯅꯥꯎ ꯄꯥꯝꯖꯕ ꯅꯨꯄꯥꯗ ꯂꯩꯅꯤꯡꯂꯕꯗꯤ ꯈꯔꯁꯨ ꯃꯈꯥꯡ ꯊꯣꯛꯎ ꯀꯩꯗꯧꯔꯕꯒꯦ ꯏꯆꯦ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯂꯤꯆꯩ ꯃꯔꯨ ꯀꯥꯕꯤꯗꯨꯅ ꯐꯨꯕꯒꯤ ꯆꯩꯅꯥꯗꯣ ꯅꯣꯏꯅ ꯈꯪꯗ ꯇꯧꯔꯤꯅꯤꯀꯣ ꯆꯩꯅꯥꯗꯣ ꯈꯪꯂꯕꯗꯤ ꯃꯤꯒꯤ ꯅꯨꯄꯤ ꯂꯩꯔꯕ ꯅꯨꯄꯥꯗ ꯀꯔꯤꯒꯤ ꯂꯩꯅꯤꯡꯂꯨꯔꯤꯅꯣ ꯏꯅꯥꯎꯕꯣ ꯏꯆꯦ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯅꯨꯡꯁꯤꯕꯅꯤ ꯅꯨꯄꯤ ꯂꯩ ꯈꯪꯅ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯅꯤ ꯈꯪꯕꯒꯤ ꯂꯩꯔꯛꯏꯅꯤ ꯑꯗꯨꯗꯤ ꯈꯥꯡꯂꯨꯗꯅ ꯅꯣꯏ ꯄꯥꯕꯒꯤ ꯂꯤꯆꯩꯒꯤ ꯃꯍꯥꯎꯗꯣ ꯕꯤꯖꯣꯏ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯀꯧꯔꯛꯏ ꯁꯅꯥꯇꯣꯝꯕꯤ ꯍꯩ ꯅꯤꯡꯊꯦꯝ ꯍꯥꯏꯕ ꯅꯨꯄꯤꯗ ꯆꯣꯞꯄ ꯅꯨꯄꯤ ꯂꯣꯜꯂꯤꯈꯩ ꯑꯄꯦ ꯂꯥꯏ ꯆꯨꯗꯕ ꯍꯩ ꯅꯪꯁꯨ ꯊꯣꯛꯂꯛꯎ ꯁꯅꯥꯇꯣꯝꯕꯤ ꯂꯩꯕꯥꯛ ꯂꯩ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯒ
ꯈꯨꯔꯥ ꯀꯅꯥ ꯍꯪꯕꯤꯕꯅꯣ? ꯏꯕꯦꯝꯃ ꯅꯪꯕꯨ ꯉꯔꯥꯡ ꯑꯩꯈꯣꯏꯗ ꯂꯥꯛꯂꯝꯕꯗꯨ ꯅꯠꯇ꯭ꯔꯅꯦ? ꯃꯥꯅꯤ ꯈꯨꯔꯥ. ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗ ꯉꯥꯡꯉꯨ ꯆꯩꯌꯨ ꯍꯥꯏꯕꯗꯣ ꯆꯩꯕ ꯅꯪꯍꯧꯗ꯭ꯔꯦꯅꯦ ꯏꯕꯦꯝꯃ. ꯅꯪꯒꯤ ꯅꯨꯄꯥꯗ ꯆꯦꯟꯈꯤꯕꯅ ꯍꯥꯜꯂꯦꯅꯦ. ꯍꯣꯏ ꯈꯨꯔꯥ, ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯄꯨꯔꯒ ꯂꯥꯛꯑꯦ ꯈꯨꯔꯥꯒꯤ ꯏꯆꯥꯅꯨꯄꯤꯗꯣ. ꯑꯗꯨꯅꯤꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯑꯃꯨꯛꯇ ꯀꯧꯊꯣꯔꯛꯑꯣ. ꯃꯄꯥ ꯑꯩꯒ ꯋꯥꯔꯤ ꯑꯃꯨꯛꯇ ꯁꯥꯟꯅꯈꯤꯒꯦ. ꯈꯨꯔꯥ ꯀꯧꯕꯗꯤ ꯀꯧꯊꯣꯛꯆꯔꯛꯀꯦ. ꯑꯗꯨꯒ ꯐꯨꯕ ꯆꯩꯕꯗꯤ ꯇꯧꯕꯤꯔꯝꯒꯅꯨꯀꯣ. ꯑꯗꯨꯃꯥꯏꯅꯒ ꯇꯧꯕꯤꯔꯝꯃꯗꯤ ꯑꯩꯈꯣꯏꯗꯤ ꯂꯩꯀꯥꯏꯁꯤꯒꯤ ꯃꯃꯥꯡꯗ ꯆꯪꯁꯤ ꯁꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯅꯤ ꯈꯨꯔꯥ. ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯐꯨꯔꯣꯏꯅꯦ. ꯀꯧꯗ ꯀꯧꯊꯣꯛꯄꯤꯔꯛꯑꯣ. ꯃꯄꯥ ꯑꯩꯅ ꯊꯣꯛꯄ ꯇꯧꯖꯒꯦ. ꯁꯅꯥꯇꯣꯝꯕꯤ, ꯁꯅꯥꯇꯣꯝꯕꯤ, ꯅꯪ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯍꯦ. ꯅꯣꯏ ꯄꯥꯕ ꯂꯥꯛꯑꯦ. ꯁꯅꯥꯇꯣꯝꯕꯤ ꯇꯟꯅ ꯇꯟꯅ ꯊꯣꯛꯂꯛꯂꯒ ꯕꯥꯕꯥ ꯀꯔꯤ ꯍꯥꯏꯒꯦ? ꯕꯥꯕꯥ ꯀꯔꯤ ꯍꯥꯏꯒꯦ ꯀꯥꯏꯅ? ꯅꯪ ꯅꯨꯄꯤ ꯑꯅꯤ ꯂꯩꯔꯕ ꯅꯨꯄꯥꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯅꯨꯄꯥ ꯑꯃꯠꯇ ꯂꯩꯖꯗꯕ꯭ꯔꯥ? ꯍꯥ? ꯅꯪꯅ ꯅꯍꯥꯟꯅ ꯕꯥꯕꯥ ꯑꯩꯒꯤꯗꯤ ꯅꯨꯄꯥ ꯂꯩꯖꯗꯦ ꯍꯥꯏꯔꯝꯂꯕꯗꯤ ꯅꯄꯥ ꯑꯩꯅ ꯁꯦꯝꯂꯝꯂꯣꯏꯗ꯭ꯔꯅ ꯍꯦ? ꯍꯩ ꯅꯪꯕꯨ ꯄꯥꯄꯤꯒꯤ ꯃꯆꯥ. ꯅꯪꯅ ꯐꯨꯔꯒ ꯄꯦꯜꯂꯗꯕꯅꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ. ꯃꯁꯤ. ꯕꯤꯖꯣꯏ ꯃꯥꯅ ꯄꯥꯏꯔꯤꯕ ꯂꯤꯆꯩ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯀ꯭ꯂꯥꯞ ꯑꯗꯨꯗ ꯀꯜꯂꯝꯃꯤ. ꯁꯅꯥꯇꯣꯝꯕꯤ ꯃꯄꯥꯟ ꯂꯤꯆꯩꯅ ꯀꯜꯂꯛꯄꯗꯨꯗ ꯂꯤꯆꯩꯗꯨ ꯉꯥꯛꯂꯗꯨꯅ ꯀꯞꯂꯒ ꯍꯥꯏꯔꯛꯂꯝꯃꯤ. ꯕꯥꯕꯥ ꯀꯜꯂꯛꯀꯅꯨ ꯅꯥꯏ. ꯏꯃꯥ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗꯁꯨ ꯕꯥꯕꯥ ꯅꯪꯒꯤ ꯂꯤꯆꯩꯗꯨꯅ ꯐꯨꯃꯟꯗꯅ ꯂꯩꯈꯤꯗꯕꯅꯤ ꯏꯃꯥꯗꯣ. ꯍꯩ ꯆꯤꯟꯊꯤꯕꯤ, ꯅꯆꯤꯟꯗ ꯔꯩ ꯀꯦꯟꯒꯗꯕ ꯋꯥꯗꯨ ꯉꯥꯡꯒꯅꯨꯅꯦ ꯅꯪꯕꯨ. ꯃꯁꯤ ꯑꯩꯅ ꯐꯅꯁꯨ ꯃꯇꯥꯛꯂꯕꯅꯤ. ꯂꯧ ꯀꯧꯕ ꯂꯩꯇꯦꯅꯦ ꯃꯁꯦ. ꯃꯁꯤ ꯂꯤꯆꯩꯁꯤꯅ ꯃꯁꯤ ꯇꯦꯛꯅꯕ ꯀꯟꯈꯤꯗꯦ ꯃꯁꯤ. ꯃꯊꯤ ꯁꯅꯥ ꯐꯥꯏꯕ꯭ꯔꯥ ꯅꯪꯅ ꯑꯁꯨꯛ ꯄꯥꯝ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯕꯨ? ꯍꯥ? ꯃꯊꯤ ꯁꯅꯥ ꯐꯥꯏꯕ꯭ꯔꯣ? ꯏꯃꯥ, ꯕꯥꯕꯥꯁꯦ ꯑꯃꯨꯛꯇ ꯈꯥꯝꯃꯨ ꯂꯥꯛꯑꯣ ꯑꯁꯤ ꯂꯩꯕꯥꯛꯇꯒꯤ. ꯏꯃꯥ, ꯍꯣꯏ ꯏꯃꯥ. ꯂꯩꯕꯥꯛ ꯂꯩ ꯁꯅꯥꯇꯣꯝꯕꯤꯕꯨ ꯃꯄꯥ ꯕꯤꯖꯣꯏꯅ ꯐꯨꯔꯣꯏ ꯍꯥꯏꯔꯝꯂꯒ ꯐꯨꯕꯗꯨꯗ ꯍꯥꯏꯔꯛꯏ. ꯈꯨꯔꯥ, ꯀꯔꯤꯅꯣ ꯇꯧꯕꯤꯔꯤꯕꯁꯤꯕꯣ? ꯅꯆꯥꯅ ꯉꯁꯥꯏꯅ ꯃꯥꯡꯖꯧꯅꯅ ꯍꯥꯏꯖꯈ꯭ꯔꯕꯗꯨꯅꯤ. ꯐꯨꯕ ꯆꯩꯕ ꯇꯧꯕꯤꯒꯅꯨ, ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯒꯅꯤ ꯍꯥꯏꯗꯅ. ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯗꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯖꯔꯒꯦ. ꯈꯨꯔꯥ ꯍꯟꯕꯤꯈ꯭ꯔꯣ. ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯥꯡꯗꯁꯨ ꯐꯖꯗꯦ ꯈꯨꯔꯥꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯥꯛꯂꯒ ꯅꯨꯄꯤ ꯐꯨꯕ ꯍꯥꯏꯕꯁꯦ. ꯕꯤꯖꯣꯏ ꯃꯆꯥꯅꯨꯄꯤ ꯐꯨꯕꯗꯨ ꯂꯦꯞꯂꯒ ꯐꯔꯦ ꯑꯗꯨꯝꯅ ꯅꯣꯏꯅꯕꯨ ꯍꯥꯏꯔꯕꯗꯤ ꯂꯩꯃꯤꯟꯅꯔꯣ. ꯅꯈꯣꯏ ꯑꯍꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ. ꯑꯗꯨꯒ ꯈꯨꯔꯥꯅ ꯉꯁꯤ ꯍꯥꯏꯔꯝꯒꯗꯕ ꯋꯥꯐꯝ ꯑꯃꯅ ꯍꯟꯗꯛ ꯑꯃꯨꯛ ꯅꯈꯣꯏꯒꯤ ꯅꯄꯨꯔꯣꯏꯕꯗꯨꯅ ꯅꯨꯄꯤ ꯑꯃꯃꯨꯛ ꯄꯨꯁꯤꯜꯂꯛꯂꯕ. ꯅꯈꯣꯏ ꯑꯍꯨꯝ ꯆꯪꯗꯅ ꯋꯥꯈꯜ ꯇꯥꯍꯜꯂꯨꯀꯣ. ꯍꯣꯏ ꯈꯨꯔꯥ, ꯇꯥꯍꯟꯖꯒꯦ. ꯕꯤꯖꯣꯏ ꯃꯥꯅ ꯍꯥꯏꯅꯤꯡ ꯋꯥ ꯈꯔ ꯍꯥꯏꯔꯝꯂꯒ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ. ꯂꯩꯕꯥꯛ ꯂꯩ ꯊꯕꯥ ꯑꯃꯗꯤ ꯁꯅꯥꯇꯣꯝꯕꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ. ꯃꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯍꯤꯡꯃꯤꯅꯧ ꯇꯝꯂꯝꯂꯕꯅꯤ ꯈꯟꯗꯣꯛꯅꯗꯨꯅ. ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈꯤꯔꯝꯃꯤ. ꯅꯤꯡꯊꯦꯝ ꯍꯥꯟꯅ ꯋꯥꯈꯜ ꯇꯥꯕ ꯁꯥꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯃꯥꯒꯤ ꯍꯩꯅꯕꯤ ꯅꯨꯄꯤ ꯀꯣꯏꯕꯗꯨ ꯑꯃꯨꯛ ꯍꯧꯔꯛꯂꯝꯃꯤ. ꯅꯤꯡꯊꯦꯝ ꯑꯩꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯈ꯭ꯔꯕꯅꯣ. ꯌꯦꯡꯉꯨꯅꯦ ꯃꯁꯦ, ꯅꯨꯄꯤ ꯑꯍꯨꯝꯅ ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯤꯕ ꯂꯩꯀꯥꯏꯁꯤꯗ. ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯑꯩꯅ ꯉꯝꯂꯤꯈꯩ ꯂꯣꯟꯗꯧꯅꯤ, ꯑꯗꯨꯒ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯧꯅꯤ. ꯑꯩꯒꯨꯝꯅ ꯂꯩꯀꯥꯏꯁꯤꯗ ꯑꯩꯒꯨꯝꯕ ꯅꯨꯄꯥꯗꯤ ꯑꯃꯠꯇꯕꯨ ꯂꯩꯇꯦꯅꯦ. ꯑꯗꯨꯅꯕꯨ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯗ ꯅꯨꯄꯤ ꯂꯣꯟꯕ ꯅꯤꯡꯊꯦꯝ ꯍꯥꯏꯗꯨꯅ ꯏꯃꯤꯡꯁꯦ ꯀꯥꯏ ꯆꯠꯂꯤꯕꯅꯤ. ꯀꯥꯟꯅꯗꯦ ꯁꯤꯗꯤ. ꯅꯍꯥꯟ ꯈꯪꯅꯕ ꯂꯩꯁꯥꯕꯤꯗꯣ ꯎꯅꯔꯨꯈꯤꯒꯦ ꯍꯣꯔꯦꯟꯗꯤ. ꯁꯅꯥꯇꯣꯝꯕꯤ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯦꯝꯅ ꯃꯃꯥꯡꯒꯤ ꯄꯨꯈ꯭ꯔꯤꯗꯨꯗ ꯐꯝꯂꯒ ꯂꯩꯕꯗꯨ ꯎꯔꯗꯨꯅ ꯃꯆꯦ ꯊꯕꯥꯗ ꯍꯥꯏꯔꯛꯂꯝꯃꯤ. ꯏꯆꯦ, ꯀꯔꯤꯒꯤꯅꯣ ꯇꯥ ꯅꯤꯡꯊꯦꯝꯅ ꯃꯃꯥꯡꯒꯤ ꯄꯨꯈ꯭ꯔꯤꯁꯤꯗ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯐꯝꯂꯤꯕꯁꯤꯕꯣ? ꯏꯅꯥꯎ, ꯃꯣꯏ ꯇꯥꯗꯒꯤ ꯋꯥꯈꯜ ꯊꯣꯛꯄ ꯃꯐꯝꯅꯦ ꯑꯁꯤ. ꯃꯥꯅ ꯐꯝꯂꯤ ꯃꯐꯝꯁꯦ ꯑꯗꯨꯅꯕꯨ ꯅꯨꯡꯇꯤꯒꯤ ꯐꯝꯂꯤꯕꯁꯤꯅꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯁꯤꯗ. ꯑꯩꯅ ꯈꯣꯏꯗꯧ ꯁꯥꯎꯔꯛꯇꯅꯅꯦ ꯄ꯭ꯔꯕꯛ ꯆꯠꯂꯒ ꯄꯝꯂꯒꯅꯦ ꯄꯨꯈ꯭ꯔꯤꯁꯤꯗ ꯂꯪꯊꯔꯨꯅꯤꯀꯣ. ꯍꯦ ꯏꯅꯥꯎ, ꯑꯗꯨꯝꯅꯒ ꯇꯧꯔꯨ ꯂꯥꯛꯎꯅꯨꯀꯣ. ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯨꯕꯗꯨꯅ ꯁꯣꯏꯗꯅ ꯏꯔꯥꯛꯅꯔꯒ ꯁꯤꯗꯣꯛꯈ꯭ꯔꯕꯗꯤ ꯃꯥꯡꯖꯗꯣꯏꯁꯦ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯑꯍꯨꯝꯅꯦꯃꯤ. ꯍꯣꯏ ꯏꯆꯦ, ꯑꯗꯨꯕꯨꯗꯤ ꯑꯩ ꯈꯪꯉꯦꯕ. ꯑꯗꯨꯗ ꯈꯣꯏꯗꯧꯁꯦ ꯁꯥꯎꯅꯤꯡꯉꯛꯄꯒꯤ ꯋꯥꯅꯤꯗ, ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯁꯨꯝ ꯎꯔꯒ. ꯏꯅꯥꯎ, ꯅꯪꯗ ꯅꯠꯇꯤꯌꯦ ꯁꯥꯎꯅꯤꯡꯈꯤꯕ ꯃꯌꯥꯝ ꯑꯁꯤ. ꯑꯩ ꯄꯨꯁꯤꯜꯂꯛꯄ ꯃꯇꯝꯗ ꯏꯆꯦ ꯑꯍꯟꯅꯅꯦ ꯑꯩꯕꯨ ꯁꯥꯎꯅꯤꯡꯈꯤꯕ. ꯅꯪ ꯄꯨꯁꯤꯜꯂꯛꯄ ꯃꯇꯝꯗꯅ ꯑꯩꯅ ꯑꯃꯨꯛ ꯅꯪ ꯁꯥꯎꯅꯤꯡꯈꯤꯕ. ꯑꯗꯨꯒ ꯅꯪꯅ ꯑꯃꯨꯛ ꯑꯇꯣꯞꯄ ꯑꯃꯃꯨꯛ ꯄꯨꯁꯤꯜꯂꯛꯑꯝꯗꯥꯏꯒꯤ ꯑꯃꯨꯛ ꯁꯥꯎꯅꯤꯡꯉꯛꯄ. ꯏꯆꯦ, ꯑꯩꯗꯤꯅꯦ ꯇꯥ ꯅꯤꯡꯊꯦꯝꯁꯦ ꯌꯥꯝꯅꯒ ꯐꯕ ꯃꯥꯟꯗꯅ ꯂꯩꯔꯛꯄꯅꯦ.
ꯑꯗꯨꯒ ꯃꯥꯗꯤ ꯅꯨꯄꯤ ꯂꯣꯜꯂꯤꯒꯦ ꯍꯔꯥꯎꯖꯕ ꯑꯄꯦꯜ ꯂꯩꯁꯨꯗꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕ ꯃꯁꯤꯒꯤ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏ ꯄꯥꯕꯅ ꯍꯦꯛ ꯈꯪꯈꯤꯕꯗ ꯑꯩꯅ ꯏꯁꯤꯡꯗ ꯇꯤꯡꯉꯒ ꯐꯨꯕꯗꯧꯅ ꯄꯣꯞꯇꯣꯏꯅꯤ ꯃꯥꯅ ꯑꯁꯨꯝꯅ ꯅꯨꯄꯤ ꯂꯣꯜꯂꯝꯅꯤ ꯈꯪꯖꯔꯝꯃꯗꯤ ꯑꯩ ꯃꯉꯣꯟꯗ ꯂꯩꯖꯔꯝꯃꯣꯏꯗꯕꯅꯤ ꯏꯆꯦ ꯏꯅꯥꯎ ꯈꯥꯡꯕ ꯀꯜꯂꯨ ꯅꯨꯄꯤ ꯑꯩꯈꯣꯏꯗꯤꯅꯦ ꯃꯄꯨ ꯃꯍꯥꯛꯅ ꯁꯦꯝꯂꯛꯄ ꯃꯇꯝꯗ ꯈꯥꯡꯂꯨꯔꯣ ꯍꯥꯏꯗꯨꯅ ꯁꯦꯝꯕꯤꯗꯨꯅ ꯊꯥꯔꯛꯂꯕꯅꯤ ꯅꯤꯡꯊꯦꯝ ꯃꯥꯒ ꯅꯧꯅ ꯈꯪꯅꯕ ꯁꯤꯒꯣꯡꯂꯩ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯗꯨꯒ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯆꯦꯜꯂꯁꯤ ꯍꯥꯏꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯐꯝꯂꯤꯕꯗꯨ ꯂꯩꯕꯥꯛ ꯂꯩꯅ ꯃꯄꯥꯝꯗꯒꯤ ꯍꯜꯂꯛꯄꯗ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯂꯩꯕꯥꯛ ꯂꯩꯅ ꯁꯥꯎꯅꯤꯡꯅ ꯂꯥꯛꯏ ꯃꯌꯨꯝ ꯇꯝꯅ ꯀꯟꯅ ꯁꯅꯥꯇꯣꯝꯕꯤ ꯃꯁꯤ ꯑꯍꯜ ꯂꯩꯕꯥꯛ ꯂꯩꯅ ꯁꯧꯔꯥꯡꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ ꯏꯆꯦ ꯑꯩꯈꯣꯏ ꯏꯆꯦ ꯑꯍꯟꯁꯦ ꯌꯥꯝ ꯁꯥꯎꯅ ꯂꯥꯛꯏ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯣꯏꯅꯦ ꯏꯅꯥꯎ ꯂꯝꯕꯤꯗ ꯀꯔꯤꯃꯨꯛ ꯊꯦꯡꯅꯔꯛꯂꯕꯖꯥꯠꯅꯣ ꯏꯆꯦꯅ ꯑꯁꯨꯛ ꯁꯥꯎꯅ ꯂꯥꯛꯂꯤꯕꯁꯤꯕꯣ ꯏꯆꯦ ꯌꯧꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯪꯉꯁꯤ ꯏꯆꯦ ꯍꯣꯏ ꯍꯣꯏ ꯍꯪꯉꯁꯤ ꯏꯅꯥꯎ ꯅꯨꯄꯤ ꯂꯣꯟ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯂꯤꯕ ꯅꯨꯄꯥꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯥꯅꯣ ꯍꯥꯏꯕꯅꯤꯗ ꯅꯨꯄꯤ ꯑꯃ ꯊꯤꯕ ꯐꯥꯎꯕ ꯀꯗꯥꯏꯅꯣ ꯍꯥꯏꯔꯀꯥꯟꯁꯤꯗ ꯃꯥꯅ ꯅꯨꯄꯤ 3 ꯊꯤꯔꯕ ꯃꯁꯤꯗꯁꯨ ꯄꯦꯟꯗ꯭ꯔꯗꯨꯅ ꯃꯔꯤꯁꯨꯕꯤ ꯑꯃꯃꯨꯛ ꯄꯨꯁꯤꯜꯂꯛꯇꯣꯏꯒꯤ ꯇꯧꯔꯤꯕꯁꯤꯕꯨ ꯅꯠꯇꯦ ꯀꯔꯤ ꯀꯣꯛꯅꯣ ꯍꯥꯏꯕꯅꯤꯗ ꯏꯆꯦ ꯀꯩꯗꯧꯔꯕꯒꯦ ꯑꯗꯨꯛ ꯁꯥꯎꯅ ꯂꯥꯛꯂꯤꯕꯗꯨꯕꯣ ꯏꯅꯥꯎ ꯀꯔꯤꯒꯤ ꯁꯥꯎꯔꯣꯏꯗꯧꯔꯤꯕꯅꯣ ꯅꯈꯣꯏꯅꯤꯁꯨ ꯌꯦꯡꯉꯨꯅꯦ ꯑꯩ ꯈꯛꯇꯪꯗ ꯅꯠꯇꯅ ꯅꯨꯄꯤ 3 ꯂꯣꯜꯂꯦ ꯃꯥꯅ ꯑꯗꯨꯒ ꯃꯁꯤꯗꯁꯨ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯗꯨꯅ ꯃꯔꯤꯁꯨꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯀꯣꯏꯔ ꯃꯥꯜꯂꯦ ꯅꯨꯡꯁꯤ ꯋꯥꯔꯤ ꯆꯤꯛꯊꯅꯍꯧꯔꯤ ꯂꯝꯕꯤ ꯃꯇꯥꯏꯗꯨꯗ ꯐꯝꯂꯒ ꯂꯝꯕꯤꯗ ꯀꯅꯥ ꯆꯠꯂꯤ ꯈꯣꯠꯂꯤꯒꯅꯦ ꯑꯃꯠꯇ ꯎꯗꯕ ꯃꯈꯩ ꯊꯕꯥ ꯁꯥꯎꯅ ꯈꯨꯝꯂꯛꯏ ꯃꯆꯦ ꯂꯩꯕꯥꯛ ꯂꯩꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯏꯆꯦ ꯃꯗꯨꯗꯤ ꯌꯥꯔꯣꯏꯗ ꯃꯣꯏ ꯇꯥꯗꯗꯣ ꯅꯨꯄꯤ ꯃꯔꯤꯁꯨꯕꯤꯗꯨ ꯄꯨꯁꯤꯜꯂꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ 3 ꯆꯪꯗꯨꯅ ꯋꯥꯔꯛꯍꯧꯕꯅ ꯐꯔꯅꯤ ꯅꯠꯇ꯭ꯔꯗꯤꯅꯦ ꯑꯩꯈꯣꯏ 3ꯒꯤ ꯆꯥꯡꯂꯨꯛꯇꯣ ꯃꯔꯤꯁꯨꯕꯤ ꯅꯨꯄꯤꯗꯨꯅ ꯂꯣꯏꯅ ꯃꯨꯟꯈ꯭ꯔꯅꯤ ꯏꯆꯦ ꯁꯅꯥꯇꯣꯝꯕꯤꯅ ꯆꯨꯝꯃꯤ ꯏꯆꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯏꯆꯦꯍꯟ ꯃꯇꯝ ꯂꯩꯔꯤꯉꯩ ꯅꯨꯄꯤꯗꯨ ꯄꯨꯁꯤꯜꯂꯛꯇ꯭ꯔꯤꯉꯩꯗ ꯏꯆꯤꯜ ꯏꯅꯥꯎ ꯈꯌꯨꯝ ꯆꯪꯗꯅ ꯇꯥꯅꯤꯡꯊꯦꯝꯗꯣ ꯋꯥꯔꯛꯍꯧꯁꯤ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯅꯨꯄꯤ ꯂꯣꯟꯅꯤꯡꯉꯛꯇꯅꯕ ꯂꯩꯕꯥꯛ ꯂꯩꯅ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯏꯅꯥꯎ ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯣ ꯐꯥꯔꯒ ꯋꯥꯔꯛꯍꯧꯔꯁꯤ ꯍꯣꯏ ꯏꯆꯦ ꯂꯥꯛꯑꯣ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ 3 ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯛꯂꯅꯤ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯧ 3ꯗꯨ ꯈꯣꯡꯆꯦꯠ ꯆꯦꯠꯅ ꯆꯦꯠꯆꯤꯟ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯦꯝꯒꯤ ꯂꯩꯐꯝꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯂꯝꯃꯤ ꯃꯈꯣꯏ 3ꯅ ꯆꯥꯏꯊꯣꯛꯅꯔꯗꯨꯅ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯅꯨꯄꯤ 3ꯅ ꯃꯥꯕꯨ ꯊꯤꯔꯦ ꯇꯥꯕꯗ ꯆꯤꯒꯣꯡꯂꯩꯕꯨ ꯄꯨꯗꯨꯅ ꯆꯤꯡꯌꯥꯗ ꯂꯩꯕ ꯃꯇꯥꯎ ꯑꯃꯒꯤ ꯌꯨꯝꯗ ꯂꯣꯠꯇꯨꯅ ꯃꯍꯥꯛ ꯂꯩꯔꯝꯃꯤ ꯂꯩꯕꯥꯛ ꯂꯩ ꯊꯕꯥ ꯑꯃꯗꯤ ꯁꯅꯥꯇꯣꯝꯕꯤ ꯃꯈꯣꯏ 3ꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯁꯨ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯦꯝ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯕꯗ ꯆꯤꯡꯌꯥꯒꯤ ꯃꯇꯥꯎ ꯑꯃ ꯂꯩꯕꯗꯨꯒꯤ ꯃꯌꯨꯝꯗ ꯁꯣꯏꯗꯅ ꯂꯣꯠꯇꯨꯅ ꯂꯩꯔꯝꯂꯅꯤ ꯍꯥꯏꯅꯗꯨꯅ ꯆꯤꯡꯌꯥ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯃꯨꯛ ꯆꯤꯒꯣꯡꯂꯩ ꯅꯤꯡꯊꯦꯝꯅ ꯄꯥꯈꯠꯄꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ ꯇꯥ ꯅꯤꯡꯊꯦꯝ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨ ꯌꯥꯝ ꯄꯥꯈꯠꯂꯤꯕꯗꯨꯕꯣ ꯉꯁꯤ ꯆꯦꯜꯂꯁꯤ ꯍꯥꯏꯅꯔꯒ ꯑꯩꯕꯨ ꯄꯨꯔꯒ ꯀꯣꯏꯂꯣꯠ ꯂꯣꯠꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯇꯥ ꯅꯤꯡꯊꯦꯝ ꯅꯪꯕꯣ ꯆꯤꯒꯣꯡꯂꯩ ꯅꯪꯅ ꯈꯪꯗꯕ ꯈꯔ ꯂꯩꯔꯤ ꯑꯗꯨꯅꯅꯤ ꯍꯣꯔꯦꯟ ꯅꯨꯃꯤꯠ ꯇꯥꯔ ꯃꯇꯨꯡꯗ ꯑꯩ ꯍꯥꯏꯔꯒꯦ ꯀꯔꯤ ꯑꯉꯥꯡ ꯂꯩꯁꯥꯕꯤꯅꯣ ꯈꯪꯗꯦ ꯃꯁꯤꯒꯤ ꯂꯩꯁꯥꯕꯤꯁꯤꯅ ꯍꯪꯈꯤꯕꯁꯤꯅ ꯅꯨꯃꯤꯠꯁꯤꯁꯨ ꯁꯠ ꯇꯥꯔꯛꯂꯒꯦ ꯍꯥꯏꯗꯦꯅꯦ ꯑꯩꯒꯤ ꯅꯨꯄꯤ 3ꯗꯨꯅ ꯑꯩꯒꯤ ꯂꯩꯐꯝ ꯈꯪꯗ꯭ꯔꯤꯉꯩꯗ ꯑꯗꯨꯕꯨ ꯈꯪꯗꯤ ꯈꯪꯂꯝꯃꯣꯏꯗ ꯃꯣꯏꯅ ꯑꯩꯒꯤ ꯂꯩꯐꯝꯁꯦ ꯋꯥꯗꯅ ꯍꯟꯕꯨ ꯍꯜꯂꯝꯃꯅꯤ ꯌꯨꯝꯗ ꯃꯈꯣꯏꯗꯤ ꯂꯩꯕꯥꯛ ꯂꯩ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨꯅ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯦꯝꯗ ꯊꯤꯜꯂꯗꯨꯅ ꯍꯧꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯥꯗ ꯂꯩꯔꯦ ꯅꯨꯄꯤ ꯌꯥꯝꯅ ꯂꯣꯟꯅꯤꯡꯕ ꯅꯤꯡꯊꯦꯝ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯆꯦꯟꯈꯤꯕꯅ ꯍꯟꯕ ꯇꯥꯔꯦ ꯑꯁ ꯃꯥꯕꯨꯅꯦ ꯐꯥꯅꯕ ꯇꯧꯁꯤ ꯏꯅꯥꯎꯆꯥ ꯃꯁꯤꯒꯤ ꯌꯥꯊꯪ ꯐꯪꯕꯒ ꯊꯕꯥ ꯑꯃꯗꯤ ꯁꯅꯥꯇꯣꯝꯕꯤꯅ ꯅꯤꯡꯊꯦꯝꯒꯤ ꯃꯅꯥꯛ ꯇꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯏ ꯅꯤꯡꯊꯦꯝ ꯈꯪꯍꯧꯗꯅ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯃꯃꯥꯏꯗꯨ ꯏꯊꯛ ꯊꯛꯀꯠꯇꯨꯅ ꯍꯥꯏꯔꯛꯏ ꯑꯣ ꯂꯣꯏꯔꯦꯗꯅ ꯅꯤꯡꯊꯦꯝꯃꯩꯗꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗ ꯄꯨꯡꯇꯣꯏ ꯇꯣꯏꯔꯦꯗꯅ ꯑꯃꯠꯇ ꯅꯠꯇꯅ 3ꯃꯛ ꯂꯥꯛꯂꯒ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯣ ꯃꯁꯤꯗꯤ ꯀꯥꯟꯅꯗꯦ ꯆꯤꯒꯣꯡꯂꯩꯁꯦ ꯍꯨꯟꯗꯣꯛꯂꯝꯂꯒ ꯀꯟꯅ ꯍꯦꯛꯇ ꯆꯦꯟꯈ꯭ꯔꯒꯦ ꯏꯇꯥꯎꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡ ꯊꯣꯡꯁꯤ ꯐꯥꯎꯗꯣꯛꯂꯒꯦ ꯍꯦꯛꯇ ꯆꯦꯟꯈ꯭ꯔꯒꯦ ꯆꯤꯒꯣꯡꯂꯩ ꯅꯪ ꯂꯩꯍꯧꯀꯣ ꯑꯩ ꯈꯔ ꯍꯜꯂꯝꯃꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯅꯤꯡ ꯊꯣꯡ ꯐꯥꯎꯗꯣꯛꯂꯒ ꯀꯟꯅ ꯍꯦꯛꯇ ꯆꯦꯟꯈꯤꯔꯝꯃꯤ ꯅꯤꯡꯊꯦꯝ ꯆꯤꯒꯣꯡꯂꯩ ꯏꯉꯉꯛꯅ ꯂꯥꯎꯗꯨꯅ ꯂꯩꯍꯧꯏ ꯇꯥ ꯅꯤꯡꯊꯦꯝ ꯅꯪꯅ ꯅꯈꯣꯡ ꯌꯥꯝꯅ ꯍꯥꯝꯅꯤꯡꯕꯗꯧꯅ ꯀꯟꯅ ꯆꯦꯟꯈ꯭ꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯁꯨ ꯂꯥꯛꯀꯦ ꯅꯪꯅ ꯑꯩꯕꯨ ꯉꯁꯤ ꯆꯦꯜꯂꯗꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯕꯤꯔꯛꯄ ꯅꯠꯇ꯭ꯔꯣ ꯅꯨꯄꯤ 3ꯁꯤꯅ ꯇꯥ ꯅꯤꯡꯊꯦꯝ ꯅꯪꯕꯨ ꯇꯥꯟꯅꯔꯤꯁꯤꯅ ꯀꯩꯒꯤꯅꯣ ꯇꯥ ꯅꯤꯡꯊꯦꯝ ꯉꯥꯏꯈꯣ ꯑꯩꯁꯨ ꯂꯥꯛꯀꯦ ꯁꯅꯥꯇꯣꯝꯕꯤ ꯆꯤꯒꯣꯡꯂꯩꯒꯤ ꯃꯈꯨꯠ ꯈꯨꯗꯥꯡꯗꯨ ꯐꯥꯔꯒ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯍꯦ ꯂꯩꯁꯥꯕꯤ ꯅꯪ ꯅꯨꯄꯤ 3 ꯂꯩꯔꯕ ꯅꯨꯄꯥꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯨꯄꯥ ꯑꯝꯇ ꯂꯩꯖꯗ꯭ꯔꯕ ꯍꯥ ꯅꯨꯄꯥ ꯑꯝꯇ ꯂꯩꯖꯗ꯭ꯔꯕꯕ ꯊꯕꯥꯅ ꯄꯥꯈꯪ ꯃꯌꯥꯝꯁꯤꯅ ꯂꯩꯀꯥꯏ ꯈꯨꯗꯤꯡꯗ ꯁꯟꯊꯤ ꯇꯥꯕꯒꯨꯝ ꯇꯥꯗꯨꯅ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯃꯁꯤ ꯀꯣꯏꯗ ꯃꯈꯩ ꯅꯨꯄꯤ 3ꯒꯤ ꯅꯨꯄꯥꯁꯦ ꯑꯁꯨꯛ ꯄꯥꯝꯂꯨꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥ
ꯂꯩꯕꯥꯛ ꯂꯩꯅ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯋꯥꯔꯛꯑꯝꯁꯤ ꯏꯅꯥꯎꯁꯥ ꯅꯠꯇ꯭ꯔꯕꯗꯤ ꯑꯃꯨꯛ ꯆꯦꯜꯂꯛꯄꯁꯨ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯗ ꯍꯣꯏ ꯏꯆꯦ ꯋꯥꯔꯛꯑꯝꯁꯤ ꯊꯦꯡꯅꯔꯤꯉꯩꯁꯤꯗ ꯆꯤꯒꯣꯡꯂꯩ ꯉꯛꯅ ꯀꯔꯤꯕ ꯅꯨꯄꯤ ꯑꯃꯠꯇ ꯅꯠꯇꯕ ꯅꯨꯄꯤ ꯑꯍꯨꯝꯒꯤ ꯅꯨꯄꯥ ꯑꯗꯨꯒ ꯃꯁꯛ ꯐꯖꯈ꯭ꯔꯕꯤ ꯑꯩꯒ ꯆꯦꯜꯂꯅꯤ ꯍꯥꯏꯗꯨꯅ ꯊꯩꯔꯝꯂꯤꯕ ꯑꯗꯨꯁꯨ ꯃꯃꯥꯟꯅꯕꯒꯤ ꯃꯌꯨꯝꯗ ꯑꯗꯨꯒ ꯑꯩ ꯍꯨꯟꯗꯣꯛꯑꯝꯃꯒ ꯅꯨꯄꯥꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯨꯝ ꯂꯥꯛꯄ ꯎꯕꯗ ꯃꯅꯤꯡꯊꯣꯡ ꯐꯥꯎꯗꯣꯛꯂꯒ ꯀꯟꯅ ꯆꯦꯟꯈ꯭ꯔꯕ ꯅꯨꯄꯥꯗꯨꯅ ꯑꯩ ꯀꯣꯛꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯩ ꯀꯣꯛ ꯉꯥꯎꯔꯦ ꯑꯩ ꯋꯥꯟꯊꯔꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯤꯒꯣꯡꯂꯩ ꯃꯥꯗꯤ ꯂꯩꯃꯥꯏꯗ ꯋꯥꯟꯊꯗꯨꯅ ꯑꯗꯨꯃꯛ ꯇꯥꯈꯤꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯆꯤꯒꯣꯡꯂꯩꯕꯨ ꯍꯟꯅ ꯌꯦꯡꯂꯝꯗ ꯃꯅꯤꯡꯊꯣꯡ ꯑꯗꯨ ꯐꯥꯎꯗꯣꯛꯂꯒ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯦꯝꯕꯨ ꯇꯥꯟꯅꯔꯛꯂꯝꯃꯤ ꯆꯤꯒꯣꯡꯂꯩ ꯂꯩꯕꯥꯛ ꯂꯩꯍꯣꯏꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯀꯣꯛ ꯃꯔꯨ ꯏꯐꯥ ꯐꯥꯅ ꯍꯧꯒꯠꯂꯛꯂꯒ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯗꯨꯅ ꯍꯥꯏꯖꯔꯤ ꯃꯊꯟꯇ ꯑꯁ ꯃꯁꯛ ꯐꯖꯩꯌꯦꯅ ꯃꯉꯣꯟꯗ ꯂꯩꯒꯤ ꯈꯟꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯅꯨꯄꯤ ꯑꯍꯨꯝ ꯂꯣꯟꯕ ꯅꯨꯄꯥ ꯑꯣꯏꯔꯝꯃꯤ ꯏꯃꯥ ꯑꯩꯕꯨ ꯀꯔꯝꯅ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯑꯣ ꯍꯥꯏꯕꯅꯣ ꯆꯦꯜꯂꯅꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯄꯨꯕꯤꯔꯒ ꯑꯩ ꯍꯨꯟꯗꯣꯛꯑꯒ ꯊꯝꯕꯤꯔꯝꯃꯦ ꯏꯃꯥ ꯍꯜꯂꯒꯦꯗ ꯑꯩ ꯌꯨꯝꯗ ꯏꯀꯥꯏꯔꯁꯨ ꯏꯀꯥꯏꯅ ꯃꯣꯏꯒꯤ ꯌꯨꯝꯁꯤꯁꯨ ꯃꯤ ꯀꯅꯥꯝꯇ ꯂꯩꯇꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯩꯅ ꯃꯣꯏꯒꯤ ꯃꯪꯒꯣꯜꯁꯤꯗ ꯋꯥꯟꯊꯔꯒ ꯇꯥꯔꯒ ꯂꯩꯔꯤꯕꯁꯦ ꯏꯁꯤꯡ ꯐꯥꯎꯕ ꯑꯃꯠꯇ ꯈꯤꯛꯄꯤꯔꯛꯇꯦꯅꯦ ꯅꯨꯄꯤ ꯃꯌꯥꯝ ꯂꯣꯟꯕ ꯅꯨꯄꯥꯒꯤ ꯑꯇꯣꯝꯕꯤꯗꯤ ꯑꯩ ꯑꯣꯏꯅꯤꯡꯗꯦ ꯆꯠꯂꯦ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯅꯨꯄꯥ ꯀꯣꯏꯖꯔꯣꯏ ꯑꯩ ꯈꯤꯔꯦ ꯄꯨꯡꯈꯤꯔꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯅꯦ ꯑꯩ ꯅꯨꯄꯥꯒ ꯈꯤꯔꯦ ꯍꯥꯏꯁꯤꯅꯤ ꯅꯤꯡꯊꯦꯝ ꯑꯁꯨꯝ ꯆꯦꯜꯂꯛꯂꯒ ꯎꯄꯥꯏ ꯂꯩꯃꯟꯗꯗꯨꯅ ꯎ ꯄꯥꯝꯕꯤ ꯑꯃꯗ ꯀꯥꯈꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯟꯅ ꯃꯈꯥꯗꯒꯤ ꯃꯥꯕꯨ ꯃꯈꯨꯠ ꯈꯠꯇꯨꯅ ꯀꯧꯊꯔꯝꯃꯤ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝ ꯃꯥꯗꯤ ꯁꯨꯀꯨꯝ ꯀꯨꯝꯂꯛꯂꯝꯗꯦ ꯎ ꯃꯊꯛ ꯑꯗꯨꯗꯒꯤ ꯂꯩꯕꯥꯛ ꯂꯩꯅ ꯏꯅꯥꯎ ꯅꯈꯣꯏꯅꯤꯒꯤ ꯃꯔꯛꯇꯒꯤ ꯀꯅꯥꯅꯣꯃ ꯃꯅꯥꯛ ꯅꯛꯄ ꯌꯨꯝ ꯑꯃꯗꯅꯦ ꯆꯪꯂꯒ ꯎ ꯌꯥꯟꯕ ꯌꯥꯕ ꯊꯥꯡ ꯑꯃꯇ ꯂꯧꯔꯁꯨ ꯆꯠꯂꯣ ꯆꯪꯉꯨ ꯁꯅꯥꯇꯣꯝꯕꯤꯅ ꯏꯆꯦ ꯑꯩ ꯂꯧꯔꯨꯒꯦ ꯁꯅꯥꯇꯣꯝꯕꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯈ꯭ꯔꯒ ꯃꯅꯥꯛ ꯅꯛꯄ ꯌꯨꯝ ꯑꯃꯗꯒꯤ ꯎ ꯀꯛꯄ ꯌꯥꯒꯗꯕ ꯊꯥꯡ ꯑꯃ ꯄꯨꯔꯗꯨꯅ ꯆꯦꯜꯂꯛꯂꯝꯃꯤ ꯏꯆꯦ ꯊꯥꯡ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯔꯦ ꯈꯪꯅꯤꯡꯗꯅ ꯅꯨꯄꯥ ꯑꯃ ꯍꯧꯖꯤꯛ ꯎ ꯃꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯇꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯕ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯩꯕꯥꯛ ꯂꯩ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯦꯝꯅ ꯀꯥꯔꯤꯕ ꯎ ꯄꯥꯝꯕꯤꯗꯨꯒꯤ ꯃꯈꯣꯡꯗꯨ ꯌꯥꯟꯕ ꯍꯧꯔꯛꯂꯝꯃꯤ ꯅꯤꯡꯊꯦꯝ ꯎ ꯃꯊꯛ ꯑꯗꯨꯗ ꯎꯗꯨꯕꯨ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯕꯥꯛ ꯂꯩꯅ ꯁꯨꯝ ꯌꯥꯜꯂꯛꯄꯅ ꯎꯗꯨ ꯇꯦꯛꯂꯒ ꯇꯥꯔꯛꯂꯝꯃꯤ ꯅꯤꯡꯊꯦꯝ ꯃꯥꯁꯨ ꯎꯗꯨꯗ ꯆꯦꯠꯅ ꯀꯣꯟꯅ ꯑꯗꯨꯃꯛ ꯂꯩꯃꯥꯏꯗ ꯇꯥꯔꯛꯂꯝꯃꯤ ꯅꯤꯡꯊꯦꯝꯅ ꯂꯩꯃꯥꯏꯗ ꯍꯦꯛ ꯇꯥꯔꯛꯄꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯨꯝ ꯆꯪꯗꯨꯅ ꯇꯣꯠꯄ ꯍꯧꯔꯛꯂꯝꯃꯤ ꯅꯤꯡꯊꯦꯝꯅ ꯐꯨꯔꯛꯀꯅꯨ ꯍꯥꯏꯕ ꯐꯥꯎꯕ ꯇꯥꯗꯅ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯉꯁꯤꯗꯤ ꯄꯦꯟꯗꯕꯅ ꯍꯦꯃꯟꯕꯅ ꯃꯄꯨꯔꯣꯏꯕꯕꯨ ꯇꯞ ꯇꯥꯅ ꯐꯨꯊꯔꯝꯃꯤ ꯂꯩꯕꯥꯛ ꯂꯩꯅ ꯅꯨꯄꯤ ꯑꯃꯇ ꯅꯠꯇꯅ ꯅꯨꯄꯤ ꯑꯍꯨꯝ ꯂꯩꯔꯦ ꯐꯥꯎꯕ ꯄꯦꯟꯗ꯭ꯔꯤꯕ꯭ꯔꯥ ꯍꯥ ꯄꯦꯟꯗ꯭ꯔꯤꯕ꯭ꯔꯕ ꯅꯪ ꯅꯨꯄꯤ ꯂꯣꯟꯕꯗ ꯉꯁꯤꯗꯤ ꯑꯁꯥꯎꯕꯅꯤ ꯍꯦꯃꯟꯕꯅ ꯏꯄꯨꯔꯣꯏꯕꯅꯤ ꯍꯥꯏꯕꯒꯤ ꯊꯧꯒꯜꯂꯣꯏ ꯀꯥꯏꯗꯨꯅ ꯏꯈꯨꯠꯁꯦ ꯄꯦꯟꯅ ꯐꯨꯔꯦ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯃꯣꯏ ꯇꯥꯗ ꯑꯩꯅ ꯇꯧꯕꯅ ꯑꯩꯅ ꯐꯪꯕꯅꯤ ꯃꯣꯏ ꯇꯥꯗꯅ ꯇꯧꯕꯅ ꯃꯣꯏ ꯇꯥꯗꯅ ꯐꯪꯕꯅꯤ ꯃꯁꯤ ꯄꯨꯝꯕꯁꯦ ꯃꯣꯏ ꯇꯥꯗꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤꯀꯣ ꯊꯕꯥꯅ ꯅꯣ ꯄꯦꯟꯅ ꯅꯣ ꯑꯩ ꯅꯨꯄꯤ ꯌꯥꯝ ꯂꯣꯜꯂꯦ ꯍꯥꯏꯗꯨꯅ ꯅꯣꯛꯑꯣ ꯃꯣꯏ ꯇꯥꯗ ꯅꯪ ꯅꯣꯛꯑꯣ ꯁꯅꯥꯇꯣꯝꯕꯤ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯦꯝꯒꯤ ꯃꯁꯝꯗꯨ ꯀꯟꯅ ꯐꯣꯏꯔꯗꯨꯅ ꯍꯥꯏꯔꯛꯏ ꯂꯩꯔꯤꯕ ꯅꯔꯜ ꯈꯔꯁꯤꯗꯤ ꯏꯆꯥ ꯌꯥꯎꯔꯛꯄꯗ ꯃꯈꯣꯏꯅ ꯆꯥꯕꯗ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯅꯤ ꯍꯥꯏꯕ ꯈꯪꯗꯈꯩ ꯅꯨꯄꯤꯕꯨ ꯐꯤ ꯃꯔꯣꯟ ꯊꯨꯞꯇꯨꯅ ꯎꯄꯨꯗ ꯊꯝꯕꯒꯨꯝ ꯂꯣꯟꯒꯤ ꯈꯜꯂꯤꯕ ꯃꯣꯏ ꯇꯥꯗꯒꯤ ꯀꯣꯛꯁꯤꯅꯤ ꯑꯩꯅ ꯊꯨꯒꯥꯏꯅꯤꯡꯉꯤꯁꯦ ꯅꯤꯡꯊꯦꯝ ꯎꯗꯒꯤ ꯇꯥꯔꯛꯄꯒꯤ ꯆꯩꯅꯥꯕꯨ ꯈꯥꯡꯒꯗ꯭ꯔꯥ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯨꯝꯅ ꯐꯨꯕꯒꯤ ꯆꯩꯅꯥꯕꯨ ꯈꯥꯡꯒꯗ꯭ꯔꯥ ꯃꯥ ꯆꯩꯅꯥ ꯈꯥꯡꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯀꯞꯂꯒ ꯃꯈꯨꯠ ꯂꯣꯟꯅꯔꯒ ꯍꯥꯏꯔꯛꯂꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨꯗ ꯂꯩꯕꯥꯛ ꯂꯩ ꯊꯕꯥ ꯁꯅꯥꯇꯣꯝꯕꯤ ꯅꯈꯣꯏ ꯑꯍꯨꯝ ꯑꯩꯕꯨ ꯐꯨꯕ ꯂꯦꯞꯂꯨ ꯑꯩ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯅꯨꯄꯤ ꯂꯣꯟꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯈꯜꯂꯔꯣꯏ ꯅꯨꯄꯤꯁꯨ ꯀꯣꯏꯔꯔꯣꯏ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯌꯥꯝ ꯅꯥꯔꯤ ꯆꯩꯅꯥ ꯃꯌꯥꯝꯁꯦ ꯆꯩꯅꯥꯁꯤꯡꯁꯦ ꯈꯥꯡꯅꯕ ꯍꯣꯠꯅꯕꯗ ꯁꯤꯒꯨꯝꯕ ꯆꯩꯅꯥ ꯃꯌꯥꯝꯁꯦ ꯈꯥꯡꯗꯣꯏ ꯁꯔꯨꯛ ꯑꯩꯅ ꯅꯈꯣꯏ ꯑꯍꯨꯝꯒ ꯉꯁꯤꯗꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯊꯕꯛꯀ ꯁꯨꯗꯅ ꯂꯩꯃꯤꯟꯅꯖꯔꯒꯦ ꯑꯩꯒꯤ ꯏꯁꯥꯁꯦ ꯄꯨꯛꯇꯦꯛ ꯇꯦꯛꯂꯕ ꯀꯩꯅꯣꯝ ꯇꯧꯔꯤꯕ ꯅꯣꯏ ꯑꯍꯨꯝ ꯑꯩꯕꯨ ꯑꯃꯨꯛꯇ ꯁꯝꯕꯤꯌꯨ ꯑꯩ ꯌꯨꯝꯗ ꯉꯥꯛꯇ ꯄꯣꯊꯥꯖꯔꯒꯦ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯦꯝꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯁꯥꯎꯅꯤꯡꯕꯗꯨ ꯐꯔꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯁꯝꯕꯤꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯄꯨꯔꯛꯂꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯤꯡꯊꯦꯝꯁꯨ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯅꯨꯄꯤꯁꯨ ꯑꯃꯨꯛ ꯍꯟꯅ ꯂꯣꯟꯈꯤꯗ꯭ꯔꯤ ꯀꯣꯏꯒꯦ ꯍꯥꯏꯅꯁꯨ ꯑꯃꯨꯛ ꯍꯟꯅ ꯈꯟꯈꯤꯗ꯭ꯔꯤ ꯊꯕꯛ ꯀꯟꯅ ꯁꯨꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯨꯝꯒ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ